Good evening, everyone. First of all, channel sida miyeng tabiriba amadi subscriber oibiriba lonana viewer kurimak amadi channel asibu thawai hapiriba khoi kurimak ahanamuktada Diwali loikre Diwali lorabanina Ningol Chakouba labanina Ningol Chakouba si kharana ngasi su oire aduga kharana hayeng su pangthoknagadori aduna punamak oiduna su Ningol channel aside obiriba abadi PK channel sibunung sibiriba thawai hapiriba maruoina mapungoina Ningol obising khoi kurimak ko pothaminasi KHANGMINASI ki maikaidagi ahanamuktada Ningol obising bo Yaipamangon Pizari, Ningol Chakouba lak pasiga mari lenana punamakpo Yaipamangon Pizabaga lonana matam khurimakta Ningol Chakouba sina maram oire haraga tongan ba handagi lejaraba pamda amutang chatnabagi ki mawduna chatnabagi harau nungaibagi tanjadu ngasisu khara makhaidi phangminakre aduga hayeng phangminagadriba punamak puso channel asigi maikaidagi wish you a happy Ningol Chakouba 2019 하이버시 아한다 탐적해 ngasi hojik ngasigi pung 8 tarabanina ngasidi langana as aduna ngasigi ngarang watlahuba tongan ba wahangsing soidanamaki lokhasaragani ngasidi yariba makai punamak loina lokhasaragadabani aduna Nungsijaraba aigi subscribers sing viewers sing hoji pung 8 tare thokpirakpa yabagi tanjada yoksile ai pung 8 sapchana ngasidi mayamda kudol tamjagi Heli leralakwam ai thank you Heli ngasidi yam ngana adongi question jo paikhalani good evening duga tai waliba sing jo thokpiraklo horen aina khrew matung da mok tahodre habena sing bakya do tang nuaijate aduna yariba makai thokpiraknaba hoji pung 8 sapchare ai pung 8 se sapchana thokchiraki haibado hoji live stream da mayam unabagi tanjado ai korang ngaidana lerabane aduga miyamda lauthok chaningba amana khanganjaningba amana ngasi se live stream toramaga ngasi di yariba makai mapung phana toramsi live stream se adu hayengdagi de hayeng se aigi wife ki hospitalized id maternity gi hayeng se hospital da satkadabana maram oraga hayeng live stream se phangba yai phangdaba yai adugumba khara leibinina ngasi si yariba makai ai question ariba makai aina phangbu yaba phangbu question makai khangba makai loina mayam share to mino hobogi tanjado lomi no hobogi damak ai khorang ngaidun leirabani hoji pung 8 tarabani ai lokus serage ngarang walhoba question adudagi hongna mathang ai damak paikhet serage aduga mayam na hangbirakpa wahang sing kodong makso ai loina mo paikhet serake ngarang aina paikhet sakibdo okay Ragini mutumbu ay paikhat sakibani ngarang gi wahangdo ke asunda sonam sulai ngasisi Ningol Chakouba mari lenana charity show masuk kabi korongan betri su kabi aduga krim film dubo Thabaton 3 part 3 makai kan nai gure korongan ba part 3 Thabaton part 3 hero part 1 2 sida part 3 gi film yang kabi ngasidi Ningol Chakouba mari lenana adugi charity gi ni ma ta lobire se mayam tabada khitang nungai biram da khara su lebiram jai ma fc song si khara tab matamda aduga hosi ai lokhasarage ahan bang sigi oina ahan paikhat sagodriba ohang nahan hangbirakhiba live stream da dumak hangbirakhiba duga aina koto duna thumja horaga madugi ohang singdo hangnabagi takpigeni hangbirakhiba singdo aina khumnabagi tanjaduni aina lokjagi haijakibado ahan basi Umabati Devi Umabati lebiragadi puning changna muktak tabiro aduga lebiram da batarang sohren thokpiraga duma hangbirakpusu yagani Umabati na nahan hangbirakibado rasi nupana kaina oiba nupina singha oiba anisi paknabra haiduna hangbirakibani adubo masi yamna paknai nupana kaina oiba nupina singha oibasi yamna pai imung manungda lanchenbi imung dugi lanchenbi mo ama lakpuga samanagani habasi ai thamjage aduga mathang sidi isan heli lare lakpam adongi question lokasarage punisanga tabiyo aduga any confusion lare so adumak message tabiro aduga miyeng tabiri basing hujik viewer di taramathoi phodi yoksin jarakle aduga light number diktang watbugum tawe light number o aduga mayam so ai leiri habado mungtang khangjage habasi thamjage okay aduga heli lare lakpam na sumna hangbiraki nupana mina oiba nupina mithun oiba asi habana tre heli
ꯏꯆꯟ ꯍꯦꯂꯤꯒꯤꯗꯣ ꯅꯨꯄꯥꯅ ꯃꯤꯅ ꯑꯣꯏꯕ ꯅꯨꯄꯤꯅ ꯃꯤꯊꯨꯟ ꯑꯣꯏꯕ ꯍꯥꯏꯕꯅꯤ ꯅꯍꯥꯟ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯔꯤꯖꯟꯁꯦ ꯌꯥꯝꯅ ꯐꯩ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯑꯃꯗꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯨꯕ ओके माने है ओके इमुंगदुदा लेबा मतमदा मयामनसु इचन हेली की हैप्तारी इचन हेली न लेरबो मफमदुदा इमुंगदुगी इचन हेली की सपोर्ट अमदी नुक्सिबीबा कयामसु लेगनी हायना आइनि याम कुपनि यंगथजरगा सुमना फंगबीबनी इचन हेली आइना हाइजगिबसे अदुमक लोसन ngambirमगनि हायना खंजै कैगुम एनी कंफ्यूज लेरसु अदुम हाइबिरो यामना फबा रिजल्ट लही नुपाना मिना ओइबा नुपीना मिथुन ओइबसे राशि की ओनदि यामना पक्नरे अदुक मतिक याम पक्नरे अदुक लेरिदुबो मफमदुदसो आइदि मौ ओइगदु आइदि मौ ओइगदुबा चनसो मफमदुदा इचनगी सपोर्ट लेगदबा आइदि केरो लेकाइनसो याम नुक्सिबीबा म ओइगनि हाबिसिसु थमजगे अदुगा इमुंग मनुंगसो नुपा मयमसो अदुम मतिक यामना नुक्सिबगिनि हाबिगी रिजन जी फंगजे इसिना राशिपोल खकिनी अदुगा अतोपा सिंगदुदी नहन आइना हाइजिखिबा मयामदुगा कंपेयर तोरगा दुमक जेंबिरो एनी कंफ्यूज लेरसो दुमक तानसी हाबिसि थमजगे मथंगी वहंगा सिक्यो ट्यूब ना सुमना हंबिरखी नुपाना मिथुन हाइबा नुपीना सिंगा हाइबने नुपाना मिथुन नुपीना सिंगा असिसो अदुमति यामना फै ngasidi afabu yam thengnaje yam nungaije afabu pol yamna thengnaje ngasidi thagastri सिक्योटिव ना बिरखिबिदो पुनिंग चंगना ताबी होरो मिथुन नुपाना मिथुन नुपीना सिंहा हाबदि यामना फै हाबिसि थमजरगे मतंग सनसम मीना कुमार ना हंबिरखिबिदो नुपाना कैना नुपीना सिंहा हाबनी ओके कुमार बेट 385 हाबने हंबिरिसि कुंभ राशिनी आइगी याम फ्रस्ट्रेटेड ओइगली कैगिनो ओके कुंभदो राशि खंगदि ओइद्रे अदो इसागी राशि खंगदि ओइरो आइगी पोकपा नुमित अदुगा चानाबो कोपा अदुगा सिगी अयाम्बा आइना कंपेयर तोरगा हाइजरिसिदि नुपा अमदि नुपीगी अनि पक्नबदुनि अदुगा अनिगी पक्नबसि करि लेगे हाबदु नुपीगी सु हाबिरो हाबिसे आई थमजगे मतंगदा हेली लाइरलकम अदुदि याम फबो ओइरे हरावरे थैंक यू याम फबो ओइबियो रीजन सिगी मतुंग इने याम फबो ओइरे अदुगा माइ पाकसु ओइबियो अफबो ओइबियो हाबिसे पीके चैनल की माइकैदगिसु विस पिजरी इसन हेली लाइरलकम अदुना मखा ताबा वहंग अदुबकसु तामिनगिसि सदसम मणिकुमार हंबिरखिबा नुपाना कैना नुपीना सिन्हा हाइबने सिदी सिना चांग अमदि याम फत्तबा मक्सु ओइदे चांग अम ओइना फबगी लंबीदो अदुमक लೈ हाइबसिमा आई थमजगे अदुगा मथंगा माइबम अभिजितना हंबिरखिबसे नुपाना मिथुन अदुगा नुपीना धनु हाइबनी नुपाना मिथुन अमदि नुपीना धनु असिसो अदुमति खरा फबा याम फै अदुमक फै हाइबसे थमजगे ओके कई तौसिगे कुमार बेट्री ओके हंबिनिंग बगनोसे कई तौसिगे हाइसे ngसाइकी हंबिबा गनोसे कुंभ राशि सि ककी नतबा इसागे अदुग नुपीगे राशि न कमाय तोगे हाइबसिंगदो अदुसो इन डिटेल दो हाइबिरो अदुगा आई यंगजेरे हरगा अदुमक पावदो फामसे करि लेगे हाइबसिंगदो अदुने इन हाइजरिसि थागसरी मथंगदा सही थाजिले सेरेटी म तोबदुने ने सही थाजिले मैम ताबु नुंगाइबिरिबा सही सि कमाय तोगे अदु आइना ngang सही सिने कनबिरक पियाला ओके मुत खरमाने अइंगोंददि कितंग नुंगाइजदबा तारे अदु मिगी सेरेटी तोबनि आई करि हारोने चाकौबुग मरि लेने दौरिबनि ना ओके मथंग आई लखसगे नोंथांग लैमा सनबम ना हंबिरखी ओके थैंक यू ओके वंस अगेन थैंक यू कुमार वीर अदुगा इन डिटेल दो तुम हाइबिरो आइगे व्हाट्सएप नंबर दुदा ओरसो नत्रगा आइगे कमेंट बॉक्स दो ओरसो तुम थाबिरो हाबिसे आई थमजगे ओके हेली लाइलापम थागसरी इबुंग बुसु अफबा ओरमबसिना हेना नुंगाई अदो ओके अदो नुमितसु हाइबने नुपाना सैटरडे नुपीना संडे अदो आई नहान याम फयेना हाइजखरमने इचन हेली लाइक फबतमक ओइबसि थेंगनाजरे याम नुंगाइजै अदुगा फबसुदमक ओइबियो हाबिसि आइगी साइटगी पीके चैनल साइटगी पिजरी नुपाना सैटरडे अदुगा नुपीना संडे यामना पक्नै अनि थांगनबसे नुपाना हल्लगा अदुगा मथंगदा नुपी लेबिसे सि याम फै चपु इवान हाइना तानै याम नुसिनना लेमिनबगी लंबीदु लेगनी अदुगा येंगदब अमतंगदि इचन अमसु येंबिरब्रा
ꯑꯩꯅ ꯌꯦꯡꯖꯔꯤꯁꯦ ꯑꯅꯤꯗꯨꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯆꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯀꯔꯤ ꯂꯩ ꯀꯩ ꯂꯩ ꯑꯗꯨꯒꯤ ꯐꯣꯜ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯏꯟ ꯗꯤꯇꯦꯜꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯏꯆꯟꯗ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯌꯦꯡꯈꯣꯝꯕ ꯑꯣꯀꯦ ꯑꯩ ꯅꯣꯡꯊꯥꯡꯂꯩꯃ ꯁꯥꯟꯅꯐꯝꯒꯤꯗꯣ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯕ꯭ꯔꯤꯁ ꯍꯥꯏꯕꯤꯕꯅꯤ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯐꯩ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕ ꯆꯣꯡꯊꯥꯝꯅ ꯁꯨꯝꯅ ꯍꯪꯕꯤꯔꯝꯃꯤ ꯅꯍꯥꯟ ꯍꯪꯕꯤꯈꯤꯕꯅꯤ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯃꯀꯔ ꯍꯥꯏꯕꯅꯤ ꯃꯁꯤꯁꯨ ꯑꯐꯕ ꯑꯣꯏ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯐꯕꯁꯤꯃ ꯈꯤꯇꯪ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯃꯀꯔ ꯑꯣꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯝꯕꯥꯂꯣꯟꯁꯨ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯁꯤ ꯑꯣꯏꯔ ꯌꯨꯝꯕꯥꯂꯣꯟꯁꯨ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯆꯥꯟꯕ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯆꯥ ꯀꯩꯅꯣ ꯍꯥ ꯄꯥꯝꯕꯤꯌꯣ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣꯀꯣ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯊꯔꯁꯗꯦꯗ ꯑꯣꯏꯌꯦ ꯍꯥꯏꯕꯅꯦ ꯊꯔꯁꯗꯦꯗ ꯑꯣꯏ ꯍꯥꯏꯕ ꯏꯆꯟꯒꯤꯁꯦ ꯊꯔꯁꯗꯦꯗ ꯑꯣꯏꯌꯦ ꯀꯔꯝꯕꯅꯣ ꯏꯆꯟ ꯊꯔꯁꯗꯦꯗ ꯑꯣꯏ ꯍꯥꯏꯔꯤꯁꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯣꯏꯁꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯀꯦ ꯊꯔꯁꯗꯦ ꯑꯣꯏꯌꯦ ꯑꯗꯣ ꯏꯆꯟ ꯀꯩꯅꯣꯗꯣ ꯊꯕꯥꯟꯒ ꯃꯩꯇꯩꯒꯤ ꯊꯥꯁꯤꯡꯒ ꯑꯗꯨ ꯈꯪꯂꯒ ꯀꯣꯜ ꯇꯧꯕꯤꯔꯣ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯁꯨꯝ ꯊꯥꯕꯤꯔꯛꯂꯣ ꯌꯥꯔꯦ ꯏꯟꯕꯣꯛꯁꯇ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯋꯥꯆꯞꯇ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯛꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯩ ꯇꯞꯅ ꯌꯦꯡꯕꯤꯔꯛꯑꯒꯦ ꯑꯗꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯒꯦ ꯍꯥꯏꯕꯗꯤ ꯍꯌꯦꯡꯁꯤ ꯑꯩ ꯀꯩꯅꯣꯁꯤ ꯂꯥꯏቭ ꯁ꯭ꯇ꯭ꯔꯤꯝꯁꯤ ꯃꯦꯕꯤ ꯅꯪꯕ ꯌꯥꯏ ꯅꯪꯗꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯋꯥꯆꯞꯇ ꯁꯨꯝ ꯍꯪꯉꯛꯄꯒ ꯁꯨꯝ ꯍꯥꯏꯅꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝꯕ ꯂꯥꯏꯔꯤꯛꯇꯨꯕꯨ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯌꯥꯕꯅꯤ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯊꯝꯍꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯥꯏꯃꯤꯡ ꯑꯃꯗ ꯁꯨꯝ ꯑꯩ ꯀꯩꯅꯣꯗ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯆꯟ ꯍꯦꯜꯂꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯪꯖꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯁꯤ ꯏꯆꯥꯅꯤꯄꯥꯅꯦ ꯅꯍꯥꯟ ꯑꯩ ꯄꯥꯝꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯤꯔꯕ ꯀꯟꯅ ꯍꯥꯏꯌꯣ ꯁꯤ ꯂꯥꯎꯅꯦ ꯑꯩꯁꯨ ꯆꯥꯔꯦ ꯍꯥꯏꯌꯣ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯒꯦ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯄꯁꯤꯗ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯌꯥꯝꯕ ꯑꯣꯀꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯕꯨꯡꯉꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯌꯣ ꯊꯦꯡꯛ ꯌꯨ ꯆꯦꯆꯦ ꯍꯥꯏꯌꯣ ꯀꯟꯅ ꯁꯤ ꯂꯥꯎꯅꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯁꯦ ꯑꯩ ꯑꯝꯇ ꯍꯪꯒꯦꯁꯦ ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ ꯁꯦ ꯂꯥꯎꯗꯂꯤ ꯀꯟꯅ My name is Tinshan. मीना कुमारी अमोम सनु सारे ननाओ ओके इस सारे हैं अदगी सिलाउली व्हाट इज योर नेम कन हायो My name is Tinshan. हाउ ओल्ड आर यू I am 4 years old. व्हाट इज योर फादर नेम Father name is Pakta. सिलाउली कन हायो तुझीगा My father name is Pakta. व्हाट इज योर मदर नेम My mother name is Pakta. ए Novi. व्हाट इज योर ग्रैंडफादर नेम Grandfather name is Subhat. देखिए व्हाट इज योर ग्रैंडफादर नेम Grandmother name is से लाउली कना Tham. I am my grandmother I am 4. where do you live I live in I live in Hydro. से लाउली कना हायो I live in Hydro. okay mayam hayo Maya. good night Good ay night. sasarage tumninge hayo papa ko wari sanawro hayo thank you Thank you. okay good very good so go awaro biro mayam hatang jani pani ningai to sum jela lera do bhai tare aduna ngatang aina magi pen na bang hak tok do yade adi mama so kitang masado wai sangdana leibini na ingon sum nokti san leibagi keno do mayam su jum mekan na hona jabani awaro biro is ngatang ye le khole haibagi tanjam adumai khanbi gadra yam nuai jate khanbi gano kitang marak marak ta su sum yorokani okay yamna nungsi thank you premi thoksom इचानी पाने चाही
mari budi mapung phare sahi manga changakadori bane February sida aduga like su tamandri sum aina khara sum takpa hobi bane ai tamagadi khangdi hoji kyone diam haidi thank you mathangda ai lokhasage yaikhomba songtham haibane yaikhomba songtham na hangbikhibodu nupana sinha nupina makar haibane ai haijakre yam paren haijakre mathangda thoksom sapana nupana tula nupina mithun haibirakibane mase yamna fai aduga afaba samasu su yamna phangani haibagi fol lei habase thamjage thoksom sapana fabo obiu thoksom sapana afaba isa so phangani haibagi fol ama sumna phangbire ngasagi sumana nupagi rasi nupigi rasi ani sigi sanaraga so sigi sanabasina afaba isa phangbagi lambi amasu yamna lei habase thamjage duga mayam light inam nam dabugum tobri thank you mathangda ibomcha thajana nahan hangbikhibodo nupana thoksom aduga nupina oinam kari yekno yek thoknabra haina hangbirakibine isan thajana hangbirakhibodo thoksomna moirang yek oi aduga oinamna khuman oi yek thoknade yamna phai habase thamjage thagachari ibomcha thaja mathangda rominong na sumna hangbikhi nupana bresik nupina mina mase paknabra rasi ani si paknabra na hangbirakhibado masi kaya paknabu oide masi madi kaya paknabu oide habisi thamjage Jasmine Soibam kochisu yengbibro kochisi ai jengbadi yengya do hujing makidai paibi yadabam leiri ai family gi koi maidai thada ga poinu thada gi dei paiba khara haujabasu yai matamda do adum paokhum se habisi thamjage aduga mathangda premi thoksom ijan premi gi yobirale hujik Izanipa Faje jo habiram bado ijangi nahan hangbikhiba wangdo yobirakle nupagi mithun nupigi singha anisi paknabra haina hangbikibado yamna phaba oi aduga imung manung santi oiba imung manungda good family oigadaba happy family oina leigadaba asumna rasi anisi yamna paknai aduga phaba isasu phangani habigi kanose pol se sumna like ti yengjabadagi aina phangje isan premi laibu phaba oibiyo habisi thamjage mathangda aigi friend Arlik ahung sangbam imanaba matam kuina thadoknarorba imanaba Arlik ki nan hangbiramba wahangdo hojik Arlik marup Arlik lebidabra domgi wahang hangbikhibodo ai haijarage nupana singha nupina tula habini masiso good family happy family oi mamangda haijikhibodu sap mani habisi thamjage yam laibok phabo oigani habisi thamjage marup Arlik luhongmadai laktoine ko thank you mathangda Christina Sanasam na hangbikhibodo sarangthem amadi sanasam anise kari yekno yek thoknabra amadi nupana karkat nupina tula haibane anisi paknabra haina hangbirakhibado isan Christina Sanasam ngasidi laku udre leibiri su tabiro lai habidi koi laibi singja lai habidi amuk dang khangan biro habisi thamjage ikoi su khara yengbiyo matam chana paokhong se hujimaki dei kariguma problem khadagi ai paiba yadadri yaba matamda damak tominase habise thamjage ai ngamgadaba jaga dadi ngamgani hajage ngamoidubu jaga dadi ngamoi dum hajage sine ine thamjini di thangasari message thabirakpa Jasmine Soibam aduga Premi Thoksom thank you yamna sumna haibirakpagi thagasari Premi makhatabo wangchu tabiko aduga leibiriba singna message su kharga thabiro kana leiri je jingjagi asakiran thongnaujam aigido Hendo Kibro Kaka Henry Asakiran Yaurani and Sai Yam Kumni and Jagravane Asakiran so Matang Ani beginning Hatam for Namalak, if the name yet cre Mutang interrupt over Gita Mutam and Oro Biroi. Suma City, I put a lifetime for the Sukumasikra. Netsi amuk horaba male ko isida jiwo sing around the gik no wai dogum to yedo amuk o karabum to yedo adum yeminasi ingon so khasap no yu jiksi kamai te no khangre jiwo si ekoi jiwo line gi yam kana sambagi adum aina sambagi hene ani ni ko do okay ai jengjera ke asa kiran aduga net yam chape adu net sikra chape chan heli ado nungairabu matamju haibiro ko net sikra nungaire haibdo koi si jiwo si yam kana semebagi kenoma tobugum tore aduna yam nungaidrege de yarjen orsu sindokcha dogre bene
Matang sidi ngisai Christina sarang sana samna hangbiram mado sarang them si angom oi hujik aduga angom si hanadi salang lesang them oi biram mi salang lesang them dagi angom oi raga hujik si angom oi dona leibine si thamjage aduga sana sam sina mangang yek oi aduga ani si yek thokna de yamna phayab si thamjage aduga rasida karkat amadi tula ani si yamna phabo oi punamak result si sen Christina gi yamna phabo oi haba result si thamjage matangda abema thoksom abema thokchomna hangpire ise nupana kumba nupina dhanu habini asisu ngisai hai khibidu ga samane yamna phaba result lei habisi tamjage afaba oi habisi afaba result phangani habisi tamjage san abema giso mathangda naw asakiran yobirale asakiran thongnawjam okay wahang ani hangbirami ai thingnajare wahang ani se ai dum haijage amadi afaba oi amadi afat amadi fataba result lei habisi tamjage mapung oina nupada mes oiba aduga nupida dhanu oiba masimati yamna fare aduga happy family lovely family oigani haibigi polsi phangjai aduga ama hangbirambodo dhanuga mithunga habinatro ani simati kaya pakna daba fol ama oi habisima ai laiktagi thengnajare aduna khwaidigi chana basing saigi ahanba inauna hangbikhiba mes amasung dhanu anigi result sina khwaidigi phaba afaba happy family ma oigadaba result si lei habasima ai thamjage thagasari asakiran thongnawjam any confuse lersu aduma hangbiru habase ai haijage aduga mathangda longjam kiyobati biramado nupana tula nupina mina habine okay kamaina yengino sije yek haina doiro okay ai mamangi episode khara yengbiro aduga mapung oina now Jasmine soibam ngasi khak thengnabugum tawe adunane mamangda thajagiba khara leibene isage pokpagi rasi fall adagi pokpagi numit nupa nupi paknadaba adugum khara sum mayamna hangbirakpadugi ai yengjabane kaka ai ngarangi do hangage haibro okay hangbiro adu isen Krishna gi hujiki aina haibi gibdo tabi hobra hanagi wahang pending leikhibido ai husi haijekibini adu taragadi habiro aduga kaigumba any confuse leorokso dum habiro sengi pogumse phajana kumang mogdobagi adum thengnajabadu nane Kumar Bir 385 kumbaga karkatka gadi sana bro brother adu kumba ai ko tawjage aduga ai kanoda adum ai ko na haijarake husi yengma yadabum leire ai happy ko tawjoge ke kra leire Jasmine gi oh sorry nate Kumar Bir 385 habane very nice name okay asin nupana karamano nupina karamano haido happy takpiro aduga sakiran thongnawjam thagasari kaka aigi lokhat pirakpagi damak thagasari sakiran aduga atai post damak ngabi ko hena khangmada kanaragada bu kya ama laksu yai habisi tamjage okay hojik bu laktri aduga ngasai car birgido nupana karamano nupina karamano habidum ka kotobiro aduga ai somda isinje hoge aduga isnau pawu phangna service tamjage aduga mathangda longjam kiyobati lokha sadring mamangda kenam ta haijage nan isan heli khoina ga tobibu maina ngasi so ai hojik thajariba live stream se mayamda like share kha tobiyo aduga anoba subscribers su khara lakmina duna aikoi ka khangmana taba mayam khangminaba yaba adugumba kanasingdo adum ominasi habasi ai thamjage tagasari aduna yengbiriba singnasu like share khara tobu kopigano aduga nongna yogbirakpa singnasu aigi anoba subscriber oiduna viewer sida adumak hapiro habasi thamjage aduna mayamna masing yamna miyeng tabiriba madi aigi thawai hapiriba makai ai nungaijagadribani hasi ai thamjage aduga message am lae Kumar Birgi nupana kumba habane nupana kumba aduga nupina nupina karkat habane okay ai hana manabam habit leigum to habit yengjiraki ko kumba karkat habane kumba karkat kumba danu lere kumba okay now Kumar Bir do ai adumati hayu ji yem yaroi
ꯁꯤ ꯃꯔꯝꯁꯨ ꯑꯩ ꯍꯥꯟꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯦ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕꯁꯤ ꯈꯤꯇꯪ ꯃꯍꯩ ꯃꯥꯡꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯁꯤ ꯌꯦꯡꯒꯦ ꯑꯩꯅ ꯏꯊꯣꯛꯑ ꯊꯝꯃꯒ ꯈꯔ ꯕꯥꯏ ꯍꯥꯔꯠ ꯀꯩ ꯇꯧꯈꯤꯕ ꯍꯥꯏꯕꯁꯤꯅ ꯑꯃ ꯑꯣꯏꯕ ꯌꯦꯡꯍꯧꯕꯁꯤ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯐꯥꯛꯇꯣꯛꯑ ꯌꯦꯡꯕꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯌꯦꯡꯒꯗꯧꯕ ꯑꯣꯏꯍꯧꯕꯅ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯌꯦꯡꯒꯗꯧꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯎꯗꯨ ꯐꯥꯎꯅꯔꯒ ꯐꯩ ꯑꯐꯕ ꯀꯔꯤ ꯐꯣꯜ ꯂꯩ ꯐꯠꯇꯕ ꯐꯣꯜ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯄꯥꯎ ꯐꯥꯎꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯨꯃꯥꯔ ꯕꯤꯔ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯊꯪꯗ ꯀꯦ ꯏꯀꯂꯥ ꯌꯧꯈ꯭ꯔꯦ ꯂꯣꯡꯖꯨꯝ ꯀꯤꯌꯣꯕꯇꯤꯒꯤ ꯅꯨꯄꯥꯒꯤ ꯇꯨꯂꯥ ꯅꯨꯄꯤꯒꯤ ꯃꯤꯅ ꯍꯥꯏꯕꯅꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯐꯣꯜ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯕꯦꯝꯃ ꯅꯤꯉꯣꯝꯅ ꯍꯪꯕꯤꯈꯤꯕꯗꯣ ꯅꯨꯄꯥꯅ ꯇꯨꯂꯥ ꯅꯨꯄꯤꯅ ꯕ꯭ꯔꯤꯁꯤꯛ ꯍꯥꯏꯕꯤꯈꯤꯕꯅꯤ ꯃꯁꯤꯗ ꯑꯣꯀꯦ ꯁꯤꯃꯗꯤ ꯇꯥꯕꯤꯌꯣ ꯁꯤꯃꯗꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯨꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯣ ꯅꯨꯄꯥꯅ ꯇꯨꯂ ꯑꯣꯏꯕ ꯅꯨꯄꯤꯅ ꯕ꯭ꯔꯤꯁꯤꯛ ꯑꯣꯏꯕ ꯌꯥꯝ ꯄꯛꯅꯗꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯅꯨꯄꯤꯁꯤ ꯂꯩꯔꯤꯕ ꯃꯇꯝꯗ ꯂꯟ ꯊꯨꯝ ꯄꯪꯆꯠ ꯆꯠꯀꯗꯧꯕ ꯂꯟ ꯊꯨꯝ ꯃꯥꯡꯒꯗꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯃꯤꯅ ꯀꯨꯃꯥꯔꯤ ꯑꯃꯣꯝ ꯆꯅꯨ ꯑꯩꯒꯤꯗꯣ ꯉꯁꯤ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ ꯃꯤꯅ ꯀꯨꯃꯥꯔꯤꯒꯤ ꯉꯔꯥꯡ ꯍꯪꯕꯤꯈꯤꯕ꯭ꯔꯥ ꯃꯤꯅ ꯀꯨꯃꯥꯔꯤꯒꯤꯗꯣ ꯋꯥꯍꯪꯗꯣ ꯃꯄꯨꯡ ꯐꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯈꯤ ꯑꯩ ꯍꯧꯖꯤꯛ ꯃꯤꯡꯗꯤ ꯏꯖꯩ ꯁꯤꯗ ꯃꯤꯅ ꯀꯨꯃꯥꯔꯤ ꯑꯃꯣꯝꯒꯤꯗꯣ ꯉꯔꯥꯡ ꯍꯪꯕꯤꯈꯤꯕꯗꯨ ꯅꯨꯄꯥꯅ ꯀꯔꯝꯕꯅꯣ ꯅꯨꯄꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯦꯠꯁꯨ ꯆꯞꯄꯒꯤ ꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯥꯟꯅꯕꯗꯣ ꯑꯩ ꯉꯁꯥꯏꯁꯤ ꯑꯃꯨꯛꯇ ꯌꯦꯡꯖꯕ ꯃꯇꯝꯗꯁꯨ ꯄꯥꯎꯁꯤ खितंग फाउना वाजरबा मीना कुमारी गिसे आई इरगदि लेजरे सिदा मीना कुमारी अमोम चनु वाइन इर लेजरबने सिदा अदुगा ngarang hangbigiबदो नुपाना करमनो नुपीना करमनो खंगजगिदबना अदुगी अमु इरखिब्रा इरक्तबै बाप ओइजगिद्रबा नेसु तत्पगी लंबी अम लेगिमनीना अदु यारगदि हुजिम इबिरो करिगुम सिगी मानबा लेरमगसु अदुगी फोलदो यंगगा जुम हाइजरके हाबसि थमजगे अदुगा सोइदनबगी हुजिक नत्रगसु सोइदना हाइजरके ओके करम्बा मतमनो ब्रदर ओके अबेम चाक चारबो कका ngасidi ai चाक चाजरे थबक अम चलुबगी अयुक्सु चाक चाबन हौदबदुना चाक कितंग गना चाजरगने मयामगा अदगी थेंगसु थेंगना मयामगा दम कुइन उनरसे हाबगी वाखलोंदै थमजरग दम लेजरबने अदुना थागसरी मयामसु चाक चाबिरमने न खंजै अदुगा मीना कुमारी अमोम वारोबिनो अमुतग इबिरो इबिरगा सोइदनमकी ai पाउदो फाउजरके अदुगा के कुमार बीर 385 आई नुटी नुमी खुदिंगी नुमिदांगी पुंग तरेत लाइव स्ट्रीम तौरगा मयाम उनबगी तांकक्सि नुटीगी तौबने अदो ngasi si तौरगा हयेंगसि ngamba yai ngamdab yai मे बी दे लेगदरी मरमदे आइगी वाइफ की मैटरनिटी की हॉस्पिटल आते सॉरी हॉस्पिटल से हयेंग सकदबा अदुगा नेक्स्ट डे और नत्रगा डे आफ्टर टुमारो सिदा हाइब तारे सिदा कोइगी CS तौगदबा ऑपरेशन तौगदबा दुगुम लेबनिना हयेंगसि सोइदनबगी चक्कदबा माले अदुना चटप तारगसु मयामगदि पाव अदमक फाउननबा लंबी दो अदमक सेमजगे अदुगा लातमक नत्रगसु मेसेज अइना हंजरागा सिले हाबिन सिंगदो अदमक थमिनसि हाबिसि थमजगे अदुगा हेन इन डिटेल ओइना इन ति नमिक खदिंग आइगी नंबर सु हाइजबदुनी ngasi नंबर हाइजरके आइगी WhatsApp तोरसु अदमक थाबिरो इनाव कुमार बीर मेसेज आई हाइजरके नंबर दो 70059 83396 अमुक हाइजरके 70059 सिदा आइगी WhatsApp नंबर ने सिदोरसो इन डिटेल हंगबिनिंग क्या दो दुमा हंगबिरो अदुगा पाउदो लोइनो फाउनसी हाबसि थमजगे करिगुंबा हयेंग अदुमक आइना मखाताना लाइव स्ट्रीम तौबुंग मगुबुदि बेस ओरे अदु क्या दे थाजदे हयेंग सिमेनसी ओके साकिरन थंगनाउजम कका नुपाना मिना नुपिना धनु अदुगा नुपिना लेवा कोपा नुपाना इराय हाइबने नुपाना इराय सि अमते येंगबिरो कका अदुगा इंगिको इराय नुपाना इरायगा लेवा कोपा गामने इराय थांजा नोमाइजिंग थुगा लेवा कोपा नुमिकी ओनदि याम पक्नद्रे नाउ केनो साकिरन नुमिकी ओनदि खरा पक्नदब लंबी लई हाबिसि तमजगे अदुगा मिन्नगा धनुगा हाबने को मिन्नगा धनुगा दो ओके मिन्नगा धनुगा सि मानब यावब्रा पे येंगे मिन्नगा तुलागम यावरे मिन्नगा धनुगा यावब्रे मिन्नगा मानब सि यावद्रे अदुना हयेंग ए येंगजरके ए हापि को तोक्सिन जोगे
Sakiran Thongjum ai kenam ta haijage now Sakiran so jikje hayeng di live stream sin nangoi do bana maram oraga ai gi huji ain haijari ba WhatsApp number do so chap manaba message thabira pa yagadra yani yaro adum taga so pau phobiro adu nupa na karkat ai ibudu isinjarage du gamtang habiro habine Sakiran gi se okay Sakiran gi se bina ganu aduga Nupana irai 50 Thagazari WhatsApp to so dumak thabiro ai su ko togere Amina Kumari amom nupana karkat oiba nupina nupirasi mesrasi karkat oiba ai amta yengge manab yaw kibrai do yaw draga so ai soidan thajage ai gi message parak dre soidan ki paijarakani ke abe ma thokchom sira abe mase karkat mes karkat ke hikum dang amina same to tijage ke karkat ke mes Mina Kumari amom chanu ai soidani yengjarake aduga ai inbox to oraso ai demak thajarake natraga post to oraso ai id ai post upload to matam da so habas hapjarake or natraga WhatsApp to oraso demak pau chu phone se habasi thamjage aduga hai na haijari se ai ngasa haijabuduni hayeng si live stream sin nangbi ai nangdab jai adugi demak tani message paraktre habane okay ai pajarake WhatsApp number do amtaga hairo kaka okay hajarake 700-59-833-96 700-59-833-96 Kone tinan urog male 700-59-833-96 Kagatari abe maningom gi tulaga brisiga hajagre masika apabu oide habisi mai thamjakre adug mathangda resma khoirom na hangdir khibado nupana makar nupina brisig haibi bini aduga masijo apaba khara oi apabado mo oi habisi thamjage mathangda mema yambem na hangdi khibado nupa kara mano nupi kara mano khangkidaba okay khangi kaga okay thank you asakiran okay aduga mathangda thaja ningombam na hangbi khibado nupana mithun nupina brisik habini masisu yamna paba apaba oi ngasi gidi laibuk pabana reason apabu ngaktan ayam oi fatabasi amani khang yauki ai ju thengje aduma ai thamjage ngambi yengkokpam na hangbi ki bisu nupa karam mano nupi karam mano habisi ai habir khidra male aduna ai yengjadre lokasatre aduma lokasage habiro mathangda jasma khetri na hangbi khibado nupana bris nupina karkat habini masisu afabu folai habise thamjage afabu oi aduga Mina Kumari amom chanu yorakle ngisa habido aduna ai sigi kenose WhatsApp ta amtang thabiro habise thamjage ai WhatsApp number to koto sinbiro aduga makha tabasidi nahan live stream da hangbirki besungdo ai lokot loijare aduna WhatsApp ta hangbirki ba wahang amani mo ai pakasarake WhatsApp ta sumna hangbirki ba khra lei amtang yeng taminasi sila haina ichanamana sumna hangbirki WhatsApp ta nupana Sunday pokpa aduga nupina Thursday pokpa loinana okay nupana angom oiba nupina mangang oiba amadi loinana nupa girasina singha oiba nupi girasina makar oiba haibene masi kari phone lei haiduna hangbirakibne ai wangsi amta lokasage WhatsApp ta hangbirakuni khara mamuta na hangbiraki aduga ai chorok highlight khara budi tawjagramne WhatsApp ta aduga makha ta in detail ai sida haijage haiduna dum ai thamjarapune sensila lebirgaso lebiriba lebidabra lebirgaso dum yengbiro
ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯆꯥꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯔꯥꯁꯤꯗꯗꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯃ ꯑꯣꯏ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯁꯦ ꯁꯟꯁꯤꯂꯥꯒꯤꯗ ꯂꯩꯗꯣꯔꯤꯁꯦ ꯏꯃꯨꯡꯗ ꯈꯤꯇꯪ ꯄꯛꯅꯕ ꯋꯥꯠꯂꯒꯁꯨ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯌꯨꯝ ꯇꯔꯨꯛ ꯍꯥꯏ ꯌꯨꯝ ꯇꯔꯨꯛꯇ ꯆꯥꯅꯕ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯁꯥꯒꯩ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠꯇ ꯌꯥꯝ ꯂꯩꯕꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯊꯝꯖꯔꯤꯗꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯏꯉꯥ ꯀꯥꯂꯦꯟꯁꯤꯒꯤꯁꯨ ꯑꯗꯨꯃꯛ ꯊꯣꯏꯗꯣꯛꯅ ꯄꯛꯅꯗꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯆꯟꯁꯤꯂꯥ ꯃꯊꯪꯗ ꯒꯣꯄꯥꯜ ꯌꯨꯝꯅꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯁꯨꯝꯅ ꯍꯪꯕꯤꯔꯛꯈꯤ ꯇꯥꯃꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯩ ꯃꯟꯗꯦ ꯉꯥꯛꯇ ꯑꯣꯏ ꯔꯥꯁꯤꯅ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯕ꯭ꯔꯤꯖ ꯑꯣꯏꯕꯅꯤ ꯑꯗꯨ ꯅꯍꯥꯟꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤꯃꯗꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯖꯕꯗꯨꯅꯤ ꯃꯁꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯝ ꯐꯠꯇꯦ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯐꯕ ꯂꯩꯔꯣই ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯑꯗꯨꯅ ꯔꯥꯁꯤꯗꯗꯤ ꯀꯨꯝꯕ ꯅ ꯅꯨꯄꯥ ꯅꯨꯄꯤꯅ ꯕ꯭ꯔꯤꯖ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯊꯪꯗ ꯁꯨꯃꯤꯇ꯭ꯔꯥꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯗꯣ ꯁꯨꯃꯤꯇ꯭ꯔꯥꯅ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕ ꯂꯧꯅꯕ ꯐꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯅꯦ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯧꯅꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯂꯧꯅꯕꯁꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯧꯃꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯗꯨꯅ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕꯁꯦ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯁꯥꯝꯗ ꯂꯩꯕ ꯑꯣꯏꯔꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯣꯏꯔꯁꯨ ꯑꯩ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯣ ꯃꯁꯤ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯗꯣ ꯑꯩ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯂꯧꯈꯠꯆꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯉꯁꯤ ꯈꯔ ꯍꯪꯕꯤꯔꯛꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯩ ꯄꯥꯏꯈꯠꯄ ꯅꯪꯖꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯈꯤꯒꯦ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯃꯌꯥꯝꯒ ꯇꯥꯟꯅꯈꯤꯁꯤ ꯃꯌꯥꯝ ꯋꯥꯍꯪ ꯍꯪꯕꯤꯒꯗꯕ ꯂꯩꯕꯤꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯅꯤꯇꯥꯏꯖ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯕ ꯃꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒꯁꯨ ꯍꯧꯖꯤꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯌꯦꯡꯕ ꯂꯣꯏꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯑꯃꯨꯛ ꯂꯣꯏꯔꯦ ꯍꯥꯏꯔ ꯍꯣꯔꯦꯟ ꯄꯣꯁꯇ ꯂꯩꯔꯕ ꯃꯇꯝꯗ ꯊꯥꯒꯠꯂꯛ ꯑꯞꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯖꯁ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤ ꯈꯛ ꯃꯁꯤꯡꯁꯤ ꯈꯔ ꯑꯣꯏꯔꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯍꯟ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯌꯦꯡ ꯑꯃꯗꯤ ꯍꯪꯆꯤꯠꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤꯗꯤ ꯑꯩ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯒꯤ ꯃꯇꯝꯁꯦ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯖꯒꯥ ꯖꯒꯥꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯤ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯟꯒꯗꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯏꯔꯥꯡꯗꯨꯒꯤ ꯑꯩꯅ ꯊꯦꯡꯅꯕ ꯄꯥꯎꯗꯝ ꯀꯌꯥꯗꯣ ꯑꯩ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯣ ꯆꯟꯂꯦꯝꯕꯨ ꯄꯣꯛꯄꯝꯒꯤ ꯋꯥꯍꯪꯗꯣ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯦ ꯑꯃꯨꯛꯇꯒ ꯍꯪꯕꯤꯔꯛꯑꯣ ꯍꯥꯟꯅ ꯍꯪꯕꯤꯈꯤꯕ꯭ꯔꯥ ꯑꯩ ꯉꯔꯥꯡ ꯍꯪꯕꯤꯕ ꯑꯣꯏꯔꯗꯤ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯔꯥꯡꯁꯤ ꯅꯦꯠꯁꯨꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯃꯛ ꯀꯌꯥ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯄꯥꯎꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯟꯒꯤ ꯋꯥꯍꯪꯗꯣ ꯑꯝꯇꯪꯒ ꯍꯪꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯁꯨꯝ ꯍꯧꯖꯤक ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯩꯃꯄꯣꯛꯄꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯃꯨꯛꯇꯪ ꯍꯪꯕꯤꯔꯛꯑꯣ ꯋꯥꯍꯪꯗꯣ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯅ ꯊꯝꯖꯅꯤꯡꯕ PK ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯚ꯭ꯌꯨꯋꯔ ꯑꯣꯏꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ ꯑꯃꯗꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯃꯗꯤ ꯍꯌꯦꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯐꯠꯇꯕ ꯐꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯁꯤꯡꯗꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯁꯥ ꯀꯤꯔꯟ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯄꯁꯦ ꯀꯩ ꯐꯣꯜ ꯂꯩꯒꯦ ꯀꯀꯥ
ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯣꯛꯄꯒꯤ ꯔꯥꯁꯤꯗꯨꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯔꯥꯁꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯜ ꯑꯃ ꯂꯩꯒꯗꯕꯅꯦ ꯑꯍꯨꯝ ꯉꯥꯛꯇ ꯄꯣꯛꯄꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤꯗꯨꯒꯤ ꯔꯥꯁꯤꯗꯣ ꯑꯃꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯨꯄꯥꯅ ꯂꯝꯇꯥ ꯅꯨꯄꯤꯅ ꯃꯦꯔꯥ ꯑꯅꯤꯁꯤ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯤꯔꯕꯣ ꯍꯥꯏꯕꯅꯦ ꯑꯣꯀꯦ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯣꯝꯒꯤꯗꯣ ꯑꯩ ꯉꯁꯥꯏ ꯂꯧꯈꯠꯈꯤꯕꯒꯨꯝꯗꯤ ꯇꯧꯋꯦ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯣꯝꯒꯤꯗꯣ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯣꯝ ꯑꯣꯀꯦ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯣꯝ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯖꯤꯛꯀꯤ ꯊꯥꯗꯨꯃꯗꯤ ꯑꯩ ꯌꯦꯡꯖꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯅꯨꯄꯤꯅ ꯁꯤꯡꯍ ꯍꯥꯏꯕꯗꯨꯗꯤ ꯐꯩ ꯍꯥꯏꯕ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯁꯣꯔꯤ ꯊꯥꯗꯨꯒꯤ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯀꯦ ꯑꯣꯀꯦ ꯂꯝꯇꯥ ꯑꯃꯗꯤ ꯃꯦꯔꯥ ꯍꯥꯏꯕꯅꯦ ꯅꯨꯄꯤꯅ ꯃꯦꯔꯥ ꯅꯨꯄꯥꯅ ꯂꯝꯇꯥ ꯁꯤꯗ ꯏꯖꯔꯛꯀꯦ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯪꯒ ꯏꯟ ꯗꯤꯇꯦꯜꯗꯣ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯨꯝ ꯄꯥꯎꯗꯣ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯁꯦ ꯑꯗꯣ ꯍꯪꯕꯤꯅꯤꯡꯕ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯈꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯕ ꯃꯈꯩ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯋꯥꯍꯪ ꯑꯃ ꯆꯥꯅ ꯂꯩꯕ ꯄꯣꯛꯄ ꯅꯨꯄꯤꯅ ꯂꯥꯏ ꯇꯥꯕꯁꯤ ꯄꯇꯤꯀꯥ ꯀꯠꯊꯣꯛꯑꯒ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯌꯥꯒꯗ꯭ꯔꯥ ꯃꯣꯡꯁꯦ ꯅꯨꯄꯥꯒꯤꯗꯣ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯆꯟꯂꯩꯃ ꯄꯣꯛꯐꯝ ꯅꯨꯄꯤꯕꯨꯗꯤ ꯂꯥꯏ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤꯅ ꯀꯔꯤ ꯇꯥꯕꯅꯣ ꯑꯅꯤꯗꯨꯒꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯃꯨꯛꯇꯪ ꯇꯥꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯒꯤꯅ ꯀꯔꯤ ꯇꯥꯒꯦ ꯅꯨꯄꯤꯒꯤꯅ ꯂꯥꯏ ꯇꯥꯔꯒꯁꯨ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯔꯒꯅ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯣꯝꯒꯤꯗꯣ ꯂꯝꯇꯥ ꯅꯨꯄꯥꯅ ꯂꯝꯇꯥ ꯅꯨꯄꯤꯅ ꯃꯦꯔꯥ ꯑꯣꯀꯦ ꯆꯟꯂꯩꯃ ꯄꯣꯛꯐꯝ ꯅꯨꯄꯥꯒꯤꯗꯨ ꯀꯔꯤ ꯇꯥꯒꯦ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯒꯤꯗꯣ ꯀꯔꯤ ꯇꯥꯒꯦ ꯑꯣꯀꯦ ꯉꯁꯤꯗꯤ ꯚꯤꯋꯔꯁꯤ ꯏꯋꯥꯠ ꯋꯥꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯆꯥꯛꯀꯧꯕ ꯆꯠꯅꯈꯤꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯈꯖꯤꯛꯇꯪ ꯋꯥꯠꯄꯒꯤ ꯀꯩꯅꯣꯝꯃ ꯎꯕ ꯐꯪꯖꯩ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅꯗꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯟꯖꯤꯟꯅ ꯀꯨꯏꯁ ꯄꯤꯖꯔꯕꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯕ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯂꯣꯏꯅꯅ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯛ ꯊꯝꯖꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯊꯝꯖꯔꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯋꯤꯁ ꯌꯨ ꯑꯦ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯋꯥꯟꯁ ꯑꯒꯦꯟ ꯑꯃꯨꯛꯀ ꯊꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤꯡꯗꯨ ꯇꯥꯟꯅꯁꯤ ꯑꯗꯨꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪꯁꯤꯡꯁꯦ ꯑꯩ ꯑꯃꯨꯛꯇꯪꯒ ꯃꯌꯥꯝꯗ ꯍꯪꯒꯠꯅ ꯌꯦꯡꯖꯒꯦ ꯂꯥꯏ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯑꯊꯣꯏꯕꯅꯦ ꯑꯗꯨ ꯂꯥꯏꯒ ꯇꯥꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯇꯥꯕ ꯍꯤꯡꯆꯥꯕ ꯇꯥꯕ ꯍꯤꯡꯆꯥꯕꯒ ꯂꯥꯏꯒꯤꯁꯤꯒ ꯊꯤꯅꯩ ꯑꯣꯀꯦ ꯐꯩꯒꯜꯗ ꯆꯨꯝ ꯇꯥꯕꯁꯦ ꯀꯩꯗꯧꯒꯦ ꯀꯀꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯉꯩꯗ ꯆꯨꯝ ꯇꯥꯔꯛꯏ ꯐꯩꯒꯜꯗ ꯇꯥꯕꯁꯤ ꯀꯩꯗꯧꯋꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯝꯂꯒꯅ ꯏꯔꯨꯖ ꯊꯧꯔꯒ ꯏꯁꯤꯡ ꯑꯗꯨꯝ ꯊꯛꯑꯣꯏ ꯑꯣꯀꯦ ꯑꯗꯨ ꯁꯨꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯑꯣꯀꯦ ꯁꯪꯀꯤꯔꯟ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤ ꯌꯦꯡꯂꯤꯉꯩꯗ ꯆꯨꯝ ꯇꯥꯕꯁꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯉꯥꯏꯖꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯉꯥꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯍꯪꯕꯤꯔꯝꯈꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯆꯤꯊꯍꯧꯕ ꯃꯌꯥꯝꯅ ꯇꯥꯕꯤꯍꯧꯗꯕꯁꯤꯡꯗꯣ ꯁꯤꯗ ꯑꯩꯅ ꯂꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯃꯇꯝ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯑꯣꯀꯦ ꯀꯣꯏꯁꯟꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯂꯧꯈꯠꯆꯗꯕ ꯃꯦꯁꯦꯖ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯤ ꯍꯪꯕꯤꯔꯛꯈꯤꯕ ꯈꯔꯁꯨ ꯑꯩ ꯂꯧꯈꯠꯆꯕ ꯅꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝꯗꯤ ꯌꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠ ꯋꯥꯍꯩꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯁꯨꯝ ꯁꯤꯒꯨꯝꯕ ꯊꯥꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ
ꯑꯗꯨꯃꯛ ꯊꯥꯒꯠꯄꯤꯔꯛꯈꯤꯕꯁꯤꯡꯗꯨꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯈꯟꯖꯔꯒ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯁꯨꯝ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯉꯥꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯄꯥꯎꯗꯝꯁꯤꯡ ꯈꯔ ꯊꯝꯖꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯃꯥꯡꯈꯤꯕ ꯌꯥꯗꯦ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣই ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ PK ꯆꯦꯅꯦꯜꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯃꯗꯤ PK ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯠꯊꯣꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤది ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯥꯏꯕ ꯌꯥꯗꯦ ꯀꯪꯂꯩꯄꯥꯛꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯦꯞꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯍꯌꯦꯡꯁꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯐꯝꯃꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯃꯌꯥꯝ ꯎꯅꯕꯒꯤ ꯂꯝꯕꯤꯗꯤ ꯑꯩ ꯑꯃꯨꯛ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯒ ꯋꯥꯍꯪꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯀꯣꯠ ꯇꯧꯖꯔꯒ ꯊꯝꯖꯒꯦ ꯃꯇꯥꯡ ꯆꯥꯅ ꯈꯨꯝꯕꯒꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒ ꯁꯨꯝꯅ ꯅꯤꯡꯇꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯃꯠꯇꯒ ꯍꯥꯏꯖꯒꯦ ꯅꯨꯄꯤꯅ ꯂꯥꯏ ꯇꯥꯏ ꯅꯨꯄꯥꯅ ꯃꯤ ꯇꯥꯕ ꯑꯁꯤ ꯆꯥꯟꯅꯕ꯭ꯔꯥ ꯂꯥꯏꯒ ꯃꯤꯒ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦꯗꯀꯣ ꯈꯤꯇꯪꯗꯤ ꯅꯨꯄꯤꯅꯗꯤ ꯈꯔ ꯂꯥꯏꯅꯕꯗꯤ ꯃꯤ ꯈꯔ ꯎꯁꯤꯠꯇꯦ ꯑꯣꯀꯦ ꯌꯥꯗꯤ ꯌꯥꯏ ꯏꯟꯁꯥꯡꯒ ꯂꯥꯏꯒ ꯇꯥꯔꯁꯤꯅꯤ ꯅꯨꯄꯤꯅ ꯂꯥꯏ ꯅꯨꯄꯥꯅ ꯃꯤ ꯑꯣꯀꯦ ꯅꯨꯄꯤꯅ ꯂꯥꯏ ꯅꯨꯄꯥꯅ ꯃꯤ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤꯅ ꯂꯥꯏ ꯇꯥꯕꯅꯤꯅ ꯂꯥꯏꯅ ꯈꯔ ꯉꯝꯃ ꯆꯠꯂꯅꯤ ꯍꯥꯏꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯐꯕ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯉꯝꯃ ꯆꯠꯄ ꯍꯥꯏꯕꯗꯤ ꯑꯐꯕꯗ ꯑꯣꯏꯕ ꯌꯥꯏ ꯐꯠꯇꯕꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤꯗ ꯁꯨꯝ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯔꯛꯀꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯈꯔ ꯇꯥꯒꯗꯕ ꯂꯥꯏ ꯇꯥꯔꯤꯕꯗꯨꯒꯤ ꯑꯗꯨꯅꯈꯔ ꯉꯝꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯈꯔ ꯂꯩ ꯍꯥꯏꯖꯕ ꯋꯥꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯁꯨꯝꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯃꯄꯨꯡ ꯐꯥꯕꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯍꯦꯛ ꯇꯧꯖꯔꯛꯄꯒꯗꯤ ꯃꯇꯥꯡꯒꯤ ꯀꯔꯤ ꯇꯧꯔꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯗꯤ ꯑꯗꯨꯃꯛ ꯑꯩ ꯊꯥꯖꯔꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯃꯛ ꯁꯦꯝꯅꯕꯒꯤ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯃꯛ ꯑꯩ ꯁꯦꯝꯅꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯃꯛ ꯌꯥꯝ ꯀꯟꯅ ꯌꯥꯠꯆꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯒꯁꯨ ꯚꯤꯗꯤꯑꯣ ꯑꯃꯃꯝꯗꯤ ꯊꯥꯒꯠꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯅꯤ ꯁꯤꯒꯤ प्लान्ꯁꯨ ꯑꯗꯨꯃꯛ ꯑꯩ ꯇꯧꯖꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯥꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯔꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚ꯭ꯌꯨꯋꯔꯁꯨꯈꯔ ꯑꯗꯨꯝ ꯍꯦꯟꯒꯠꯍꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯁꯨ ꯍꯦꯟꯒꯠꯍꯟꯕꯤꯌꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯄꯣꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯔꯣ ꯑꯃꯗꯤ ꯕ꯭ꯂꯦꯁꯤꯡ ꯇꯧꯕꯤꯌꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯑꯃꯗꯤ PK ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯂꯣꯜꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤ ꯆꯦꯁꯨ ꯇꯧꯒꯗꯕꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤꯅ ꯋꯥꯈꯜꯗꯁꯨ ꯈꯤꯇꯪ ꯀꯔꯤ ꯏꯁꯥꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯋꯤꯁꯇꯒꯤ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯗꯒꯤ ꯁꯣꯏꯗꯅꯒꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯅꯤꯡꯉꯤꯕꯅꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯈꯤ ꯖꯁꯃꯤꯟ ꯁꯣꯏꯕꯝꯅ ꯀꯀꯥꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯑꯩ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯇꯧꯖꯗꯦ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯏꯖꯔꯤ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄ ꯊꯕꯛꯇꯤ ꯑꯩ ꯇꯧꯖꯗ꯭ꯔꯤ ꯑꯁꯤ ꯑꯩ ꯊꯝꯖꯒꯦ ꯖꯁꯃꯤꯟ ꯑꯗꯨꯒ ꯁꯨꯝ ꯇꯥꯟꯅꯕ ꯌꯥꯕꯗꯨꯗꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯟꯅꯈꯤꯁꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯕꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯈꯨꯝꯒꯗꯧꯕ ꯃꯈꯩꯗꯤ ꯑꯌꯥꯝꯕ ꯈꯨꯝꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯁꯨꯝ ꯑꯍꯦꯟꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯁꯤꯡꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯩ
ꯅꯨꯄꯤꯁꯤꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯕ ꯃꯇꯝ ꯑꯃꯈꯛ ꯂꯩ, ꯊꯕꯛ ꯑꯃꯈꯛ. ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯔꯒꯗꯤ ꯀ꯭ꯋꯥ ꯆꯥꯕ, ꯅꯨꯄꯤꯁꯤꯡꯅ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯀꯩꯅꯣꯁꯦ. ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ, ꯅꯨꯄꯤꯁꯤꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯈꯥꯎꯕ ꯋꯣꯝꯁꯀꯁꯨ ꯀ꯭ꯋꯥ ꯖꯔꯗꯥꯁꯤꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯝꯕꯤꯕꯅꯤ. ꯗꯦꯟ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯁꯤꯡꯅ ꯀ꯭ꯋꯥ ꯆꯥꯁꯤꯜꯂꯦ, ꯑꯗꯨꯑꯣꯏꯗꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯌꯦꯡ ꯅꯤꯁꯥ ꯆꯥꯕ, ꯀ꯭ꯋꯥ ꯆꯥꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯅꯤꯁꯥ ꯍꯥꯏꯕꯁꯤ, ꯍꯣꯏ ꯅꯤꯁꯥ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯄꯨꯗꯤ ꯆꯥꯛꯁꯤꯁꯨ ꯅꯤꯁꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ. ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯒꯗꯤ, ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯍꯩꯅꯗꯕ ꯑꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯍꯥꯏꯁꯦ. ꯑꯗꯨꯅ ꯆꯥꯛꯇꯤ ꯅꯤꯁꯥ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯅꯤꯁꯥꯗ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯥꯏꯅ ꯂꯩꯕꯅꯤꯅ, ꯐꯠꯇꯕ ꯅꯤꯁꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯥꯗꯣꯛꯁꯦꯅ ꯍꯥꯏꯅꯔꯤꯁꯦ. ꯑꯗꯨꯅ ꯐꯠꯇꯕ ꯅꯤꯁꯥꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ, ꯃꯃꯥ ꯑꯃ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯂꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ. ꯃꯃꯥꯅ ꯍꯦꯛ ꯐꯔꯕ ꯃꯇꯝꯗ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ. ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯏꯆꯥꯒꯤꯗꯃꯛ ꯈꯟꯕꯁꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩ ꯑꯌꯥꯝꯕꯅ. ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯍꯥꯏꯖꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗꯁꯨ, ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯦꯟꯇꯛꯄ ꯊꯝꯖꯈꯤꯕꯅꯤ. ꯑꯗꯨ ꯉꯁꯤ ꯑꯇꯣꯞꯄ ꯚꯤꯋꯔꯁꯨ ꯈꯔ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯖꯒꯦ. ꯑꯩꯈꯣই ꯏꯆꯥ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯁꯦꯝꯕꯁꯦ ꯀꯅꯥꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥ ꯏꯊꯟꯇ ꯑꯃꯨꯛꯇꯪ ꯍꯪꯕ ꯑꯃ ꯆꯪꯉꯦ. ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯆꯥ ꯁꯦꯝꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥ ꯆꯪꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏ ꯑꯅꯤꯈꯛ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯩ ꯊꯝꯖꯒꯦ. ꯂꯩꯔꯥꯏ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯂꯩꯔꯥꯏ ꯑꯃꯅ ꯑꯣꯖꯥꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯂꯩꯔꯥꯏ ꯑꯅꯤꯁꯤꯅ ꯉꯥꯛꯑꯒ ꯏꯆꯦꯟꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯑꯔꯨꯕ ꯏꯆꯦꯟ ꯑꯃ ꯂꯩꯔꯥꯏ ꯑꯅꯤꯁꯤꯅ ꯉꯥꯛꯑꯒ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯇꯥꯍꯟꯅꯤꯡꯕ ꯃꯐꯝꯗ ꯂꯣꯏꯅ ꯇꯥꯕ ꯌꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ. ꯑꯗꯨꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯐꯕ ꯏꯆꯥ ꯁꯦꯝꯁꯤ. ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤꯡꯁꯤꯅ ꯍꯦꯛ ꯐꯕ ꯃꯇꯝꯗ ꯃꯣꯏ ꯐꯍꯟꯕ ꯍꯥꯏꯕꯁꯤ ꯏꯁꯥ ꯍꯥꯟꯅ ꯐꯍꯟꯕ ꯑꯃ ꯆꯪꯉꯦ. ꯑꯗꯨꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯪꯕꯤꯕ ꯑꯃ ꯆꯪꯉꯦ. ꯑꯩ ꯀꯅꯥꯅꯣ, ꯍꯨ ꯑꯦꯝ ꯑꯥꯏ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨ, ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯣꯕ. ꯑꯗꯨꯒ ꯃꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯅ ꯑꯃꯨꯛ ꯑꯟꯁꯔꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯑꯃꯨꯛ ꯀꯌꯥꯝ ꯂꯥꯛꯀꯦ ꯑꯗꯨꯃ ꯌꯦꯡꯕꯤꯌꯣ. ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯣ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯤꯅ ꯁꯤꯅꯦꯅ ꯀꯔꯤꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯃꯨꯛ ꯍꯪꯕꯤꯌꯣꯅꯦ. ꯑꯗꯨꯅ ꯑꯣꯀꯦ, ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ. ꯑꯣꯖꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯀꯦ ꯄꯨꯕꯤꯔꯛꯎ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯦ. ꯊꯥꯒꯠꯆꯔꯤ ꯁꯨꯆꯤꯇ꯭ꯔꯥ, ꯉꯥꯏꯕꯤꯔꯝꯃꯨ. ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯃꯇꯝꯒ ꯆꯥꯟꯅꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯑꯩ ꯊꯥꯖꯒꯅꯤ. ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯌꯦꯡꯒꯗꯧꯕ ꯃꯥꯜꯂꯦ. ꯑꯩꯒꯤꯁꯤ ꯑꯣꯄꯔꯦꯁꯟꯁꯤ ꯔꯥꯖꯇ ꯇꯧꯒꯗꯧꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯔꯥꯖ ꯅꯠꯇ꯭ꯔꯒ ꯔꯤꯝꯁ ꯑꯅꯤꯁꯤ ꯃꯔꯛꯇ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯆꯨꯁ ꯇꯧꯗ꯭ꯔꯤ. ꯑꯗꯨꯅ ꯍꯌꯦꯡ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯡꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯃꯗꯤ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯃꯛ ꯂꯧꯖꯔꯛꯀꯦ. ꯑꯗꯨꯒ ꯃꯈꯥ ꯁꯝꯊꯖꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯁꯨꯆꯤꯇ꯭ꯔꯥ, ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯑꯃꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯐꯕ ꯑꯉꯥꯡ ꯄꯨꯊꯣꯛꯁꯤ, ꯑꯐꯕ ꯑꯉꯥꯡ ꯁꯦꯝꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯅꯣ, ꯑꯩ ꯍꯨ ꯑꯦꯝ ꯑꯥꯏ ꯍꯥꯏꯁꯤ ꯑꯃꯨꯛꯇꯪ ꯏꯁꯥꯗ ꯍꯥꯟꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯌꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯑꯐꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯝꯒꯅꯤ, ꯐꯠꯇꯕꯅ ꯁꯤꯅꯦ, ꯑꯐꯕꯅ ꯁꯤꯅꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯪꯕꯤꯔꯦ ꯍꯥꯏꯔꯒ, ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯔꯦ ꯍꯥꯏꯔꯒ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯕꯤ ꯑꯦ ꯄꯣꯖꯤꯇꯤꯚ. ꯑꯩ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ, ꯑꯩꯒ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯦꯒꯦꯇꯤꯞꯇ ꯉꯥꯛꯇ ꯂꯧꯅꯕ ꯇꯥꯔꯒꯗꯤ ꯈꯨꯗꯝꯃꯛ ꯑꯣꯏꯔꯔꯣꯏꯕ. ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯤ ꯈꯟꯕ ꯇꯥꯏ. ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ, ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ. ꯑꯗꯨꯒ ꯖꯁꯃꯤꯟ ꯁꯣꯏꯕꯝ ꯀꯀꯥ, ꯉꯥꯉꯣꯝꯒ ꯁꯣꯏꯕꯝꯒ ꯑꯁꯤ ꯆꯥꯟꯅꯕ꯭ꯔꯣ ꯍꯥꯏꯕꯅꯦ. ꯉꯥꯉꯣꯝꯒꯤꯗꯣ ꯑꯩ ꯌꯦꯡꯖꯗ꯭ꯔꯤ, ꯑꯗꯨ ꯁꯣꯏꯕꯝ ꯑꯩ ꯂꯣꯏꯅꯃꯛ ꯌꯦꯡꯖꯔꯒꯦ, ꯑꯩ ꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯋꯥꯆꯞꯇꯁꯨ ꯑꯃꯨꯛꯇꯪ ꯏꯕꯤꯔꯛꯑꯣ. ꯍꯥꯏꯕꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯈꯤꯇꯪꯁꯨ ꯕꯤꯖꯤ ꯑꯣꯏꯒꯗꯕ. ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯁꯦ, ꯑꯩꯒꯤ ꯏꯆꯦ ꯑꯃꯒ ꯏꯆꯟ ꯑꯃꯒꯁꯨ ꯂꯩ. ꯏꯆꯦ ꯑꯃꯒ ꯏꯆꯟ ꯑꯁꯤꯁꯨ ꯍꯌꯦꯡ ꯆꯥꯛ ꯀꯧꯖꯒꯗꯕ. ꯁꯤ ꯆꯥꯛ ꯀꯧꯕ ꯂꯣꯏꯔꯝꯃꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯔꯒ
hospital da musak ki do ba maternity gi operation gi damakta aduna thawak se hayeng di am chin ga do su male adumako whatsapp ta tharaku makke de dei matang san sana hanbang amna bo honu jage habisi thamjage jasmine gi kano se umta ijage duga sudis tokchom sak oja sak sar bo inga sidi sak jare ayuk tagi thabak yam sangna chalo bom leiba aduna halakpu gi sak lamana sak su sare duga wahang sing sigi di ai nganna sum yam nganna semjara ma bengi sai thabuk chat dinge da natraga horen nang bi hoidana warane khanjaraga अदुग हलकु मतम दai gari tong tong na post ta ingasi live pung tere ta soiden thajagani ase ai muk thagasar gibane mayamna yengbibra khangde aduna adu so aina thagasar ko post se live thajagani ana post thagat pirapudu su mayamna live to bibi yai live sum na bibi yai ke sukai de habisi thamjage aduna hujiki hangbirakhiba wahangda jasmine soibum gido jasmine soibum se case number 5 jasmine soibum mam ni go Jasmine soibam si ngangong ko soibam ko habi ko ngangong ka soibam ka ay soidana maki hayang soidana Paokhum pijara kay na post oy na ama thagat sara go so ngasi wahang sing si ay nang soidana mayam da uhanjar ke habsi thamjage oy ka thagat sari Jasmine sumaina khara khara sum ngai thuk ngai sin tong nadragati ko habidi aina jumnak mayam siso amadi rasigi leri mayam si loina mai koina sinfa pun leibudi yadabanina aduna adagi hujik leiri haidun so hujik numirang sida yengbu yadaba lambi leibudina maram oraga na hayeng yengjege habani aduna kariguma ina hujik tangai padna yenguren kalone aduga haidi apabu pol leramen kalo amuk madugi fall do mahi manai chamduri ne numirang yengade amadi aingoda so yengiba aingoda so afaba oidaba kya ama leiba aduna ni aini yam toina haijari do matam khodimakta sidi chalo bui humang khara sawi ma thank you aduna hayeng ngaiminasi haijabani soidinu ke adum ngaiminasi lenana isa aina haijakibado ekoi matam khodimakta tungi yombi ogadriba afabi sa semsi afabi isa semnabagi damukta ai kanano haibase hanamtang khangbiyo OM हायबसे अदुगा आई कनानो करिगी ओरिनो करमाइन ओरिनो हायबसे कोमना हंबिरगा आई कनानो से कोमना द खंबियो अदुगा ताकपिरकनबो ओजाम सुसुम इंगोद योरि बने हायबसे तमजगे आइना हंने वहं खुनिमा इंगोद सुम ताकपिरकनी सुम ताकपिरकनबो यावने ओजाम माना ताकपिरे दि कोने दोबि दबगिनेबो अदुना इंगोद योरिबो ओजा गुरु से मा सिना आइना हंगिबो खुदिमो से माना लोइना पाखुम बिबिरकनी बिबिरेबो मयाम से कोइना पुंनिंग संग ताबिबा लौसिन बिबा negative na taba positive negative tum sakip sine man ngang mi kun ta da mai se aduna matam krim kain hajri sine koi be a positive oi si positive da it's in every step da taba khudi mak tai koi positive da loina chamina se loina no hujik leiri ba irang sigi su oina hujik leiri ba irang sigi su oina koina yari makai di mayam da su kairo da ba irang ma changsin ba tarang su positive line da loina changsin ma si changsin mina ba sian phagane si thamjage aduna mayam su wang hangba hangada basi lebidra mane hoje ai pung ama sap sana sum mayam ga lamine jage to jabane pung ama su fa dore aduna ai minute amatang ga ngai jage mayam hangbining ma lega so dum hangbiro aduga ai na sum ngang musu mayam na tabining da ba kyam lebiram su yai aduga mayam dona live thar ga ina mayam gi nunga hen ba ngam su oiba aingonda adugi kano su le jada bai tare नाम सनातन तमो नुपी से सही कयामुक अंगांग उनबदा लास्ट ओगे ओके अदो वंस अमुक हाना ओइखिबो ओरगदी सही निफु मंगा फु ओइबि याइ हाबसे मै थमजगे अदुगा सुय ओइदना फर्स्ट टाइम ओरगदी सही निफु योरगदी या अयामने यागंदे अदुगा सही निफु की ममांगदा अंगांग महे लेहबु तारगदी सही निफु मंगा फावबदे दम याइ हाबसे आई थमजगे सही निफु मंगा फावसे दम अंगांग ओइगनी हाबसे मथम जगे युमनाम सनातन थागसरी विशेष थाबिरक्पा अदुगा आइना हाइजरी सिसो लोसिन बिरमंगनी हादुना आइना खनजै अदुगा लोइनना आइगी चैनल से आइगी चैनल नते मयामगी चैनल ने मयामगा खमिनाबा याबा पोथामिनाबा खमिनाबा याबा सिंदो अदुगी दमक थमजबा चैनल ने अदुना अदोम अदोमसु आई खक खंजगे हादुना लेबिगनो मयामगा आइगी फ्रेंड सर्कल खुदिमक्ता खमिनानबगी दमक्ता असिगुम्बा पोथामिनासि खमिनासि हाबा चैनल अमा लई कोई खमिनाबा याबा खरा लई अदुना खरा खमिनासि सब्सक्राइब तोरो हाबा सिंसे खरा खरा दमक सपोर्ट तोबिरो
ꯑꯩꯅ ꯁꯣ ꯁꯦꯌꯔ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯖꯕ ꯂꯧꯖꯒꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯆꯨꯝꯅ ꯈꯛꯀꯤ ꯃꯤ ꯌꯥꯝꯅ ꯌꯦꯡꯂꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯂꯒ ꯑꯩꯉꯣꯟꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯕꯤꯔꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯁꯣꯏꯕ ꯌꯥꯎꯋꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯀꯗꯕ ꯌꯥꯎꯕ ꯑꯗꯒꯤ ꯈꯪꯕꯤꯔꯝꯗꯕ ꯀꯌꯥꯁꯨ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨ ꯂꯩꯕꯅꯤ나 ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯑꯩꯈꯛ ꯈꯪꯕ ꯅꯠꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯃꯁꯤ ꯁꯥꯎꯕꯤꯒꯅꯨ ꯁꯨꯝ ꯑꯩꯒꯤ ꯚꯥꯞ ꯇꯥꯕꯤꯔꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯔꯤꯄꯤꯠ ꯑꯃꯨꯛ ꯇꯧꯖꯔꯒ ꯍꯥꯏꯖꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗꯨꯁꯨ ꯑꯗꯨꯃꯛ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤꯕꯅꯤ ꯁꯨꯆꯤꯇ꯭ꯔꯥ ꯂꯧꯔꯤꯌꯥꯝ ꯑꯣꯖꯥ ꯁꯝꯕ꯭ꯔꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯒꯦ ꯑꯗꯨ ꯖꯁ ꯑꯥꯐꯇꯔ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯃꯊꯪ ꯁꯦꯔꯦꯜ ꯅꯥꯏꯅ ꯏꯄꯤꯁꯣꯠ ꯃꯥꯡꯅ ꯊꯝꯖꯔꯝꯕ ꯀꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯏꯄꯤꯁꯣꯠ ꯑꯗꯨꯁꯨ ꯑꯃꯗꯤ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯆꯕ ꯗꯤꯋꯥꯂꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯊꯥꯒꯠꯆꯕꯗꯣ PK Top 10 ꯍꯥꯏꯗꯅ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯝꯖꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯨ ꯑꯩ ꯅꯤꯡꯁꯤꯡꯖꯔꯛꯑꯦ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯏꯀꯤ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯖꯔꯝꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯏꯆꯟ ꯁꯨꯆꯤꯇ꯭ꯔꯥ ꯑꯩ ꯁꯦꯝꯖꯔꯛꯀꯦꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯛꯑꯒꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯇꯪ ꯂꯣꯏꯔꯒ ꯑꯗꯨꯒ ꯄꯔꯦꯡ ꯅꯥꯏꯅ ꯑꯗꯨꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯖꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯌꯥꯝ ꯈꯪꯕꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯂꯩꯕꯅꯦ ꯁꯝꯕ꯭ꯔꯨꯒꯤ ꯔꯤꯖꯜꯠꯁꯤꯁꯨ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯁꯨ ꯏꯆꯟ ꯁꯨꯆꯤꯇ꯭ꯔꯥ ꯖꯁꯃꯤꯟ ꯁꯣꯏꯕꯝ ꯑꯩꯒꯤ ꯃꯦꯁꯦꯖꯇꯤ ꯄꯥꯕꯤꯗ꯭ꯔꯦ ꯑꯣꯀꯦ ꯏꯅꯥꯎ ꯖꯁꯃꯤꯟꯒꯤꯁꯤ ꯀꯔꯝꯕꯅꯣꯅꯦ ꯑꯣꯀꯦ ꯖꯁꯃꯤꯟꯒꯤꯁꯤ ꯉꯁꯥꯏ ꯊꯥꯕꯤꯔꯛꯄꯗꯣ ꯑꯣꯀꯦ ꯍꯣꯏ ꯀꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯗꯨꯏ ꯃꯈꯥꯒꯤ ꯃꯦꯁꯦꯖ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤꯌꯦ ꯏꯅꯥꯎ ꯖꯁꯃꯤꯟ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪꯒ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯖꯒꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯅꯤ ꯑꯩꯅ ꯉꯥꯏꯖꯔꯤꯁꯦ ꯑꯣꯀꯦ ꯌꯨꯝꯅꯥꯝ ꯁꯅꯥꯇꯣꯟ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯤꯃꯁꯨ ꯊꯦꯡꯅꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯀꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯤ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯃ ꯂꯩꯔꯤꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯑꯦꯛꯇꯤꯡ ꯇꯧꯅꯕꯒꯤ ꯑꯃ ꯂꯩꯔꯤꯗꯣ ꯃꯗꯨꯗ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯍꯥꯡꯕꯤꯕꯁꯤꯡꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯂꯥꯏꯀꯤ ꯑꯦꯀꯥꯎꯟꯗ PK Top 10 ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯆꯕꯅꯦ ꯑꯗꯨꯗ ꯐꯣꯂꯣ ꯈꯔ ꯇꯧꯕꯤꯔꯛꯑꯣ PK Top 10 ꯑꯩꯅ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯌꯨꯇꯨꯕꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯁꯤꯡꯁꯤ ꯈꯛꯀꯤ ꯑꯣꯏꯕ ꯑꯗ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗꯒꯤ ꯑꯩ ꯇꯣꯞ 10 ꯈꯪꯒꯠꯆꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯑꯩ ꯊꯝꯖꯅꯤꯡꯕꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯒꯅꯤ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯁꯨ ꯅꯠꯇꯕ PK Top 10 ꯍꯥꯏꯅ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯊꯝꯖꯔꯝꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯦꯞꯄꯒ ꯉꯔꯥꯡ ꯑꯃꯨꯛ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ PK Top 10ꯁꯦ ꯑꯁꯤꯒꯤ ꯏꯄꯤꯁꯣꯠ 5 ꯁꯨꯕ ꯑꯃꯨꯛ ꯑꯩ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯣꯏꯗꯅꯃꯛꯀꯤ ꯊꯝꯃꯤꯟꯅꯈꯤꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯑꯦꯛꯇꯤꯡꯗ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯒꯤ ꯂꯥꯏꯀꯤ ꯆꯦꯅꯦꯜꯗꯣ ꯂꯥꯏꯀꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤꯡꯁꯤ ꯎꯠꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯩꯔꯤꯕ ꯃꯥꯅ ꯍꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ PK Top 10 ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯆꯔꯒ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯂꯥꯏꯀꯤꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯃꯃꯤꯡꯗꯨꯃꯛꯁꯨ PK Top 10 ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯔꯤ ꯐꯖꯕ ꯂꯩꯔꯤ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯑꯗꯨꯃꯛ ꯌꯦꯡꯖꯔꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯤꯅꯥ ꯀꯨꯃꯥꯔꯤ ꯑꯃꯣꯝꯅ ꯍꯪꯕꯤꯔꯛꯑꯦ ꯑꯩꯒꯤꯗꯣ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕꯗ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯅ ꯀꯔꯀꯠ ꯔꯥꯁꯤ ꯑꯣꯏꯕ ꯅꯨꯄꯤꯅ ꯃꯦꯁ ꯔꯥꯁꯤ ꯑꯣꯏꯕ ꯃꯁꯤ ꯆꯥꯅꯕ꯭ꯔꯣ ꯑꯣꯀꯦ ꯅꯨꯄꯥꯅ ꯀꯔꯀꯠ ꯅꯨꯄꯤꯅ ꯃꯦꯁ ꯍꯥꯏꯕꯅꯦ ꯑꯗꯨ ꯌꯦꯡꯖꯒꯦ ꯅꯨꯄꯥꯅ ꯀꯔꯀꯠ ꯅꯨꯄꯤꯅ ꯃꯦꯁ ꯃꯥꯟꯅꯕ ꯌꯥꯎꯈꯤꯒꯨꯝ ꯇꯧꯕꯅꯦ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯤꯅꯥ ꯀꯨꯃꯥꯔꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯦ ꯌꯥꯎꯔꯔꯣꯏ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯏꯔꯒ ꯊꯝꯖꯔꯕꯅꯦ ꯑꯣꯀꯦ ꯃꯤꯅꯥ ꯀꯨꯃꯥꯔꯤꯁꯤ ꯁꯤꯗ ꯊꯝꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯏꯕꯗ ꯑꯩꯗꯤ ꯌꯥꯎꯔꯕꯣꯏ ꯈꯜꯂꯨꯔꯦ ꯖꯁꯃꯤꯟ ꯁꯣꯏꯕꯝ ꯀꯀꯥ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯀꯩꯅꯣ ꯆꯠꯄ ꯃꯇꯝꯗ ꯀꯀꯥꯒꯤ ꯂꯥꯏꯐ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯎꯍꯧꯔꯔꯣꯏꯌꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯣ ꯏꯅꯥꯎ ꯖꯁꯃꯤꯟꯒꯤ ꯋꯥꯍꯪꯗꯣ ꯑꯩ ꯁꯤ ꯂꯣꯏꯔꯒꯁꯨ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯔꯝꯒꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯩ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯞꯂꯣꯗ ꯇꯧꯔꯒ ꯑꯗꯨꯃꯛ ꯊꯝꯖꯕꯅꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤꯡꯁꯤ PK ꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯔꯒ
PK gi Paokhum harga episode 1 2 3 adumai na dum laksabane ngasi si episode 7 oramgado male tare subu oramgado male aduna mamang live tharing edi yembi hu dabu taragsu kona dum yembi bada soina ubigani habase thamjage aduna inau Jasmine Soibam gido Jasmine ki wahang do amtaga habirak bi agadra mamang de legibra ngangong okay ngangong ge Soibam gido ngangong ge Soibam kra ne I gido bo okay sile ai soidina hajirak ke hujiki de ai yembi adre ngakpi gani Jasmine Soibam okay an makhata na hangbining bu leraso dum hangbiro aduga ngai gi do ai samtajarake hujiki like du da aigi subscriber sing viewers sing na like hangbibu makai aigi PK top 10 harin dai ribu da follow to biraga isa gi acting phajaba kari lari habising yanga aigi subscriber sing kaki oiba PK top 10 hadana natraga adu sing dugi mayam ek to biri dugi top 10 amtang khangasage adu yaribu makai di aina PK top 10 lokacin gari isai yaubadi ka hana lokacin roi habidi ngara aina video ama thagal roga so isai duna maram oraga copyright leibu oramdana copyright leibu oramdana muk semdok semjin tongnabagi lambi ama leiba aduna ne thank you kaga thagasari yumnam sanaton okay thank you aduna mapung oina hujiki hariba like sida like hangbiba like gi hangbiba makaina aigi PK top 10 da follow to biro like share to biro aduga kodam yeminasi aduga top 10 da so ai mak aigi subscriber sing ki ona thamjage apse thamjage amkana matung da rasi kai amuk hairake okay matung da rasi kai amuk hairake okay habiro Jasmine aigi WhatsApp number do so habiro aduga aigi comment box do so dum YouTube ki comment box do so dum habiro wasi thamjage tanasi mayam ga tanasi khangminasi habigi damak ne aina mayam gi nuwaina ba gi kana nam khak loge habigi nate mayam ga chatminasi mayam ga khangminasi hang aktang potha minaduna khangminasi habisi wakalon dani aina tawjari ba mayam singse aduna mayam gi hangbige da wahang se lobiram magada ba male na mayam lusinabagi tanja do logjarage mayam jabira bra habisi di kari hangbining leri habisi tanja matang logjage watak phangbi phangwa chalaga thank you aigi channel se mayam kamdo bige mayam gi pen naba ngak mayam gi pathaba amadi khamina na bagi dama hangdok sabane aduna yarim angam thakte dei jo hona jabane mayam gi feedback so dum pibire suggestion pibire makata no so dum pibire websi thamjage tamo aigi rasi se makarne do karamba rasi chanai habira o ke makar ga chana bade asing sai sidai som jeng jarage yumnam sanaton nupani ko nupana makar oiba nupana makar oiba tangai bio okay nupana makar oiba se kano se sanare ko basic su sanare nupina adagi ngasi aina thengnajagibdane ngai yaukibsingdai manabdu sum hajarake makar dijana makshe gad aduga ai ma haijage kogi aina video ma semjarakane ba sigi sanabase mapungaina miyeng dalbiri bising amadi inau sanatone haijaring se nupagi rasipon de gogi rasipon serenama piridna piriduda nupagi tabudagi hongna thibiro thibi matamda madugi asuk taba si taba habdugi phone loina leyeba aduda taret suba tabsina kwaidai phobane taret suba tabse am phobane absi mai thamjage nupagi rasipon de thiraga mathang thang thirak matamda nupigi da taret suba tabdo si yam phobane habsi ma thamjage adagi taruk suba tabso dumak phai habsi thamjage adugumagi pol sing do leibane ai yaragadi hayeng ai chatringi mangoina na thagat pungam brenge ngamna buju hona jage aduga mayam khangminase madugi yam nuaigani yam interesting oigani madugi keno dumadi aina hanakki yam busy oibisina maram orga thagat sabung amdada leibane mina kumari amom chanu wahang amattaga nupana mes aduga nupina kumba rasi oibisi chanabra
ꯅꯨꯄꯥꯅ ꯃꯦꯁ ꯅꯨꯄꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯍꯥꯟꯅ ꯀꯨꯝꯕꯒ ꯌꯦꯟꯁꯤꯒ ꯆꯥꯅꯕ ꯑꯗꯦ ꯆꯥꯅꯕ ꯌꯦꯡꯒꯦꯀꯣ ꯑꯝꯇ ꯅꯨꯄꯥꯅ ꯃꯦꯁ ꯍꯧꯖꯤꯛꯀꯤ ꯑꯩ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯁꯤꯡ ꯈꯔ ꯃꯥꯟꯅꯕ ꯌꯦꯡꯒꯦ ꯅꯨꯄꯥꯅ ꯃꯦꯁꯀ ꯀꯨꯝꯕꯒ ꯃꯦꯁꯀ ꯀꯨꯝꯕꯒ ꯑꯩꯅ ꯈꯪꯕ ꯌꯥꯝ ꯐꯕ ꯆꯤꯟꯃꯤꯅꯥ ꯀꯨꯃꯥꯔꯤ ꯌꯥꯝ ꯐꯕ ꯑꯣꯏꯀꯣ ꯑꯗꯨꯃ ꯑꯩ ꯊꯦꯡꯅꯖꯔꯦ ꯍꯥꯟꯅ ꯌꯥꯎꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯂꯩꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃꯗꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯁꯨ ꯑꯐꯕ ꯑꯣꯏꯕꯒꯤ ꯂꯩ ꯍꯥꯏꯕꯁꯤꯃ ꯇꯝꯖꯒꯦ ꯌꯨꯝꯅꯥꯝ ꯁꯅꯥꯇꯣꯟ ꯌꯦꯡꯖꯒꯦ ꯇꯥꯃꯣꯒꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯌꯦꯡꯗꯕ ꯌꯥꯎꯗꯦ ꯂꯣꯏꯅ ꯌꯦꯡꯉꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯌꯨꯝꯅꯥꯝ ꯁꯅꯥꯇꯣꯟ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯚꯤꯗꯤꯑꯣꯁꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯈꯪꯂꯤꯕ ꯑꯩꯅ ꯈꯪꯖꯔꯤꯕ ꯑꯩꯒꯤ ꯅꯣꯂꯦꯖ ꯃꯈꯩꯁꯤ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯔꯤꯁꯦ ꯃꯌꯥꯝꯅꯒ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯋꯥꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯅ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯥꯡꯂꯕ ꯂꯥꯎꯔꯕꯒꯤ ꯚꯦꯂꯨꯁꯨ ꯂꯩꯇꯦ ꯑꯃꯗꯤ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤꯁꯨ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯩꯅ ꯉꯥꯡꯈꯤꯕ ꯑꯩꯒꯤ ꯚꯣꯏꯁꯁꯤ ꯈꯤꯇꯪ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯃꯆꯥ ꯑꯃꯇꯪ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯑꯃꯇꯪ ꯐꯪꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯈꯔꯗꯪ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯗꯨ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯥꯎꯖꯔꯤꯕ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯇꯝꯖꯔꯤꯕꯁꯤ ꯂꯣꯏꯅꯅ ꯃꯈꯥ ꯍꯪꯕꯤꯔꯛꯀꯗꯕ ꯋꯥꯍꯪ ꯀꯔꯤ ꯂꯩꯕꯤꯔꯤꯒꯦ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯛ ꯍꯪꯕꯤꯔꯤ ꯃꯈꯩ ꯑꯩ ꯉꯥꯏꯖꯔꯒꯦ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯋꯥꯍꯪꯁꯤ ꯈꯤꯇꯪ ꯋꯥꯠꯄꯒꯤꯅꯤ ꯉꯁꯤꯗꯤ ꯃꯔꯝꯗꯤ ꯅꯣꯡ ꯅꯤꯅꯤꯁꯤꯃ ꯁꯨꯃꯥꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯈꯔ ꯐꯪꯉꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦꯀோ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤꯡꯅ ꯃꯌꯥꯝꯒ ꯂꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯑꯗꯨꯃꯛ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯂꯧꯁꯤꯡ ꯑꯣꯏꯔꯤꯅꯦ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯂꯟꯊꯣꯏ ꯍꯥꯏꯁꯅꯥꯝ ꯅꯨꯄꯥꯅ ꯃꯥꯔꯀꯔ ꯅꯨꯄꯤꯅ ꯁꯤꯡꯍ ꯆꯥꯅꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯅꯨꯄꯥꯅ ꯃꯥꯔꯀꯔ ꯅꯨꯄꯤꯅ ꯁꯤꯡꯍ ꯌꯦꯡꯖꯔꯛꯀꯦ ꯍꯥꯟꯅꯩꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯄꯥꯅ ꯃꯥꯔꯀꯔ ꯅꯨꯄꯤꯅ ꯁꯤꯡꯍ ꯃꯀꯔ ꯁꯤꯡꯍ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ मकर सिंह मकर सिंह मकर सिंह मकर सिंह मकर सिंह मकर सिंह से इजरगे हजिकिदो के लिंथोय हस्नाम अय अमता कोड तौजरगे अदुगा हयें अय हाइजरकेको WhatsApp number दो और सो अमता निसिंग बिरो हाबसे लिंथोय हस्नाम हाबनेको लिंथोय हस्नाम ना नुपागिना मकर नुपिगिना सिंहा नुपाना मकर नुपीना ऐसा लिंथोय हयें सोयदनमकी पाउखुमदो अय पिजरके अगी पोस्ट और सो थागतजरके नत्रगना WhatsApp दा हंबिरगना WhatsApp दो सो हंजरके हाइबसी थमजगे हुजिकति येंबा यादब खरा लेरे दुना हान यावखिबसे अयिबसिदगी थेंगनब्रा येंबने सिदे थेंगनदब सिगा मानदब ओरबनिना मानदब योरमगदि फोलदो खदक हाइजगे तौबने अदुना सोयदनमकी पाउखुम खुदिमा अदुमक सोयदन पिजरकनी मयाम निंगनब तौबिगनो अदुगा ngak ngaibagi nungaibaso awabaso adumak tauminase habise tamjage aina ithoga thamhꯧdabagine ngasai magi list to parengone loin ithoga thamama taragadi like tu yengma natabi aina ithoma taragaso hoji khudakta haiba yaba madumade tawjahudre maigi kitang achinma leibana maram oraga mayamgi ningmasi tunganba matam chana ningma tunganba ngamji masigi damak yam laibak tibani man waro biroi habisiso aduma amugasu hana thamjage duga hojik akhoi hangbirkiba wahangsingda hojik aina ngasigi hangbirakba wahangsingda aina pakhum pijadriba singse mapung oina
ꯃꯌꯥꯝ ꯀꯔꯤ ꯀꯅꯥꯒꯤ ꯋꯥꯠꯍꯧꯕꯅꯣ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦ ꯃꯅꯤꯀꯨꯃꯥꯔꯤ ꯑꯃꯣꯝ ꯆꯅꯨꯒꯤ ꯅꯨꯄꯥꯒꯤ ꯀꯔꯀꯠ ꯅꯨꯄꯤꯒꯤ ꯃꯦꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯍꯪꯕꯤꯔꯛꯈꯤ ꯑꯁꯤ ꯍꯌꯦꯡ ꯄꯤꯖꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯀꯨꯃꯥꯔ ꯕꯤꯔ 385ꯀꯤ ꯅꯨꯄꯥꯒꯤ ꯀꯨꯝꯕ ꯅꯨꯄꯤꯒꯤ ꯀꯔꯀꯠ ꯀꯔꯤꯅꯣ ꯍꯪꯕꯤꯔꯛꯈꯤꯕꯅꯤ ꯍꯌꯦꯡ ꯈꯨꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯁꯥ ꯀꯤꯔꯟ ꯊꯧꯅꯥꯎꯖꯝꯒꯤ ꯅꯨꯄꯥꯅ ꯃꯤꯅ ꯅꯨꯄꯤꯅ ꯙꯅꯨ ꯑꯗꯨꯒ ꯅꯨꯄꯥꯅ ꯏꯔꯥꯏ ꯄꯣꯛꯄ ꯑꯗꯨꯒ ꯅꯨꯄꯤꯅ ꯇ꯭ꯋꯤꯁꯗꯦ ꯄꯣꯛꯄ ꯃꯁꯤ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯅꯨꯃꯤꯠꯀꯤꯁꯤꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯔꯥꯁꯤꯒꯤꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯃꯛ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯆꯥꯟꯗꯥꯏꯃꯨꯛ ꯄꯣꯛꯄꯝꯅꯁꯨ ꯅꯨꯄꯤꯒꯤ ꯂꯥꯏ ꯇꯥꯕ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯃ ꯅꯨꯄꯥꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯕꯤꯔꯛꯇ꯭रे ओके जस्मिन सोयबम कका वेनसडेदा नुमित पोकपसी कमाय तौगे अमता हाइबियो अदो पोकपदो इसा खकी खंगबिगे हारिब्रा अयामना इने हुजिपो हाइजरिबो इनदि नुपागा नुपिगा पक्नबदुगिने अदो नुपिगिना करी नुमित पोकनो हाइबिसो अदुमुक तंबिरो हाइबिसि थमजगे अदुगा प्रेमी थोक्सोम लमता नुपाना लमता नुपीना मेरा हाइबनि नुपीना की मेरा हाइबनि अनि असिगिसु हंबिरखी अदुगा जस्मिन सोबमगी ngangomga सोबमगा हंबिरखिबने होजे को ओके जस्मिन गी होजे वाहंग जोम अमस यावखिब्रा कनो तौबने जस्मिन सोबमगी दो ngangom soyum yaini soyum na kumanni ngangom na ama sana kana mo oibne अदु यांगा फजना दगी लिंथोई हस्तामनसु नुपागी मकर नुपीगी सिना हाइबसिंगसिने होजिफोदा अइना हयें पाउकुम पिजरके हाइबदो मसिदा वालहोबा कना लेनि हेदो अमतंग हाइबिरो होजिक अइ मतम अमतंग लौजगे मयामदा आदि वालहोबगी कनसिंदो नोनिनी सिदि मयामगा मपुंग फाना उनबगी तंजादो फंगोइदबना मरम ओरगा सिदा अइना पात हयें खुमजरके हाइगिबसिंगसिदा मयामना हंपिरकपदा अइना इहौदबा अमदि कना लेनि हाइबदो होजिक मियें ताबिरिबसिंगदा यौबिरिब तारगदि अमतंगा निंसिंबिरो अइ ngaijage हाइबसि थमजगे होजे अइना हाइजगिबसिंगदो अमा अनि अहुम मरि मंगा तरुक तरेत मी तरेत किने ओके नुपीगिना वेडनेसडे नुपागिना थर्सडे पोकपने येंबियो अदु पा मदो नाउ जस्मिन क्या अफबो ओइद्रे चफु ngata ताबगी कनोम ले अदुना क्या अफबो ओइदे हाइबसि थमजगे नाउ जस्मिन हाना खंबि होरसि यामना फबने असि इकोइना प्रिवेंशन इज बेटर देन क्योर हाइबदने हाना इकोइ नाजिङै दा हाना लायंग थोकप बु हाइरासो इकोइना तौगदब इकोइना थांद्रिङै दा अमदि हाइनबम से लै थिंग्स बिफोर स्लीप आइना हाइनबदो इकोइ तुमद्रिङै दा हाना खलौबा दैट मीन्स प्री प्लान तौबा हाइतारे मसिगी कनोसिंगसिजो चनबिसो इकोइ तुंग इनबा दमक दंगाइ फदे अदुगा इकोइ खुदिमक से लीडरशिप की क्वालिटी लोइना सेमिनसे अफब समाज सम सेमनबगिदमक्ता लीडरशिप क्वालिटी में सेम तारगदे कोई सौगनबदी याद्रे अदुगा मयाम की यारिबो मकैजो मयाम नुवाइबो मतमदे कोइसु नुवाइबा अदुगा मयाम वारगा कोइसु वामिनबा हाबिदि अवाबि काय थमदबा तारगसो खुदिमक्सी कोई थबो मतौ मतमदे कोइना मांजिन थाना पॉजिटिव वेदा मांजिन थाना चमिनबगी हाबिदि थबक खुदिमक हाबिदि हुरान मचतपदा हुरान बदा मांगिन थाव हाइब नते हुरान बदा मांगिन थासे हाइब नते अफब थबक तरुक मतमदा कोइ खुदिमक मांगिन थाना चमिनसे हाइब वाफम सिनेन थमजिनिंगिदि अदुना हजिक मयाम वांग हंबिबा लोइबिरब्रा अइना पाजकिबा हजिक अइना मिन नि ओमरि ममा तरे मी तरेत की पौखुमसे हयें खुमजरकदरिबने अतोपा चिथहौबा याउदे हने लौजरगे मयाम अमुक्तंग हाइबिरो के याउद्रे है लौजरगे अदुदि मयाम ngasiगी ओइनदि काइननब यातंग लौजरगे यारब्रा मयाम ओके लाइट थारगा मयाम दौना मी नोअनबा फागी तौबा अदुदि कितंग हैनजदा इसागे हैजदबा तारिको मदुगी राशि कनो ते ngona हैजदबा मेसेज जुमनाम सनातन हाइबने जुमनाम सनातन की मेसेज ओके जीविका राजकुमारी अमसुलाए नुपाना लियो नुपीना लिब्रा चानाब्रा येंबियो अदु आई व्हाट्सएप ते इबिरकलो
hꯧzik comment do pabirao haibane comment nupi gi Wednesday nupa aduga nupa gi na Thursday haibado adu natro Jasmine ai oh aduna Jasmine gi ne je hangbe sina sanatun gi nam sanatun houzik comment do pabirao haibane sanat kai no ne yumnam sanatun gi message se yam nungai tamo video se yam nungai ekhoi di tamona haibiriba mayam sina losing oirine habisina dro ai pajare asigi orade aduga si matungna tharak porogede ai pajadre aduga sujiki ode aina so haija kibaduni mayamna miyeng tabibado adugi namukde ai jo ngkele den thagasari ngona puning thongna hapibada aigi yam haraujaba nungai jaba haidare pk chenen sigi so lewo phobani habisima ai thamjari badini aduna adugi makhane habgo adugi makhagi keno se message parao habisima leire hojiki comment do pabiro habisi adu makha okay am to yam sanaton adugi makha do ingonde thingadri sanaton am tang ibirakira yengdaba yaude aduna sina mathakta leigre aduga hojik akon bugi haisi ai ubu phangje amtang thabiro ai ngaijage naw sanaton hoi ai ngaijage ko ibiro aduga Jebika Rajkumari kanodo rasi gise fajana ai WhatsApp ta Manipuri gi rasi do ne koi manada bukhra yaubane duna Manipuri gi rasi do ne fajana ibiro habisima thamjage aduga ai kanoda inbox to bu orso adu ai hayeng yengbu sum yaujirake object kano se viewers si wat wa lenga sidi adobo numida ne harau kumai numida sidi Chakouba gi tong adobo numida ne harau kumai numida sidi Chakouba gi tongan tongan ba charity kya ma to koi sidi su charity o mari to ring asi je korongan ba 3 bo haibane degi thabaton 3 ba pa 3 asi noi to ri herukta okay yomnam sanaton lae nomaijinga lewa kokpaga nupina nomaijing nupana lewak pokpa asina tro okay lewak pokpa jom chicken sonsen irai thangja nomaijing yamna phoboi habisi thamjage inaw sanaton gi message tu gi matung ina nupana lewak pokpa nupina nomaijing obisi yamna phoboi habisi mai thamjage tabirabra inaw sanaton yam phoboi ko okay yam nungai jere thagasri adune adumaina message hanbira pune ni ngai jeri se aidi soidana yam nungai ba message am la ani haduna adum ai adum ngai jeram bai tare tae tamo thank you yunam sanaton aigi video krimak mayamna video krimak leptana adum yengbiyo live subscribe to bu ko bigano like subscribe to ko bigano amade share to ko bigano sai sai na hajabaduni hanjin haidun so waro bino mayam punamak aigi message siga loina khamina ba yabo punamak loina khamina si aigi haijari ba khrasiga ade aina thagasari ba video khrasina mayam da kari gum kadang kana ba khara phange habaduni koina nuwaijari si aduna mafam khrasi thamjaraga ngasi ko nadi hoji aigi message ta so aganoda WhatsApp ta so message khara lakhibu ore hoji notification paithorkre sisu ai adom pajage ngasi Jasmine soibam angkul ai kaka ai wa mata hangjage hangbiyo ai ngaijage now Jasmine hangbiyo ai ngaijage Jasmine sin nupa su go nupi su go ko umabati phattaba akhoi matha sare phai haiba mi singdi nungai jarangani umabati gi dobo umabati ngasi am phagi ai haijakida ahu buga pagal chakibene isan umabati ge se nupana kaina nupina singa hagibdo madu yamna phai haikibne engesai rasi ge onadi yamna fare masi lanthum chenbi adugumasu oi haiduna so ibirame khona thengna jai imung ge yam pa baduga koi ge pokku namit chana daba lerga so angrang haijabadune loina mok chana badi leroi chana daba amma side amma de adumak yaugani aduda
ꯆꯥꯟꯅꯗꯕꯗꯨꯗ ꯀꯌꯥꯝ ꯀꯟꯅ ꯆꯥꯟꯅꯗ꯭ꯔꯤꯅꯣ ꯆꯥꯟꯅꯕꯒ ꯀꯔꯝꯕ ꯍꯦꯜꯂꯤꯕ ꯆꯥꯟꯅꯗꯕꯅ ꯀꯌꯥꯝ ꯍꯦꯜꯂꯤꯕ ꯍꯥꯏꯕꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯏꯆꯟ ꯎꯃꯥꯕꯗꯤ ꯑꯍꯧꯕꯗ ꯄꯥꯖꯈꯤꯕꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯐꯣꯜ ꯌꯥꯝ ꯂꯩꯈꯤꯕꯅꯦ ꯀꯀꯥ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯍꯥꯏꯕ ꯑꯗꯒꯤ ꯌꯦꯡꯖꯒꯦ ꯃꯨꯠꯈ꯭ꯔꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯑꯗꯨꯁꯨ ꯌꯥꯝ ꯑꯐꯕ ꯑꯣꯏꯅꯦꯍꯦ ꯆꯞ ꯃꯥꯟꯅꯩ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯏꯅꯥꯎ ꯖꯁꯃꯤꯟꯁꯦ ꯅꯨꯄꯥꯁꯨ ꯀꯧꯏ ꯅꯨꯄꯤꯁꯨ ꯀꯧꯏ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯅꯨꯄꯤꯗꯨꯁꯨ ꯖꯁꯃꯤꯟ ꯀꯧꯕ ꯂꯩ ꯅꯨꯄꯥꯗꯁꯨ ꯖꯁꯃꯤꯟ ꯀꯧꯕ ꯑꯩ ꯏꯅꯥꯎ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯖꯔꯕꯅꯦ ꯅꯨꯄꯤꯕꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥꯕꯨ ꯑꯣꯏꯔꯁꯨ ꯏꯅꯥꯎ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯖꯔꯕꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯅ ꯈꯪꯖꯗꯕꯩꯅꯦ ꯐꯣꯇꯣ ꯊꯣꯛꯂꯛꯄ ꯃꯈꯩꯗꯤ ꯁꯤꯅ ꯅꯨꯄꯥꯅꯦ ꯁꯤꯅ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯣꯇꯣ ꯌꯥꯎꯗꯕꯁꯤꯡꯗꯗꯤ ꯑꯩꯉꯣꯟꯗ ꯈꯪꯕꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯁꯨꯝ ꯋꯥꯠꯆꯕ ꯑꯗꯨꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯌꯥꯝꯁꯨ ꯚ꯭ꯌꯨꯋꯔꯁꯤ ꯈꯔ ꯍꯦꯟꯒꯠꯄꯤꯔꯛꯏꯁꯤꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯑꯗꯨꯝ ꯑꯩ ꯉꯥꯏꯖꯒꯦ ꯑꯗꯨꯃꯛ ꯃꯌꯥꯝ ꯀꯔꯤ ꯍꯪꯕꯤꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯑꯗꯨꯝ ꯑꯩ ꯉꯥꯏꯖꯒꯦ ꯑꯗꯨꯃꯛ ꯃꯌꯥꯝ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯦꯅꯤ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯣꯄꯤꯛꯀꯤ ꯃꯇꯥꯡꯗ ꯊꯝꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯊꯤꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯌꯨꯝꯅꯥꯝ ꯁꯅꯥꯇꯣꯟ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯁꯤꯅ ꯀꯧꯔꯛꯑꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯅꯥꯇꯣꯟ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯇꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯅꯨꯄꯤꯅꯦ ꯀꯀꯥ ꯑꯣꯀꯦ ꯖꯁꯃꯤꯟ ꯑꯣꯀꯦ ꯏꯆꯟ ꯑꯗꯨꯗꯤ ꯏꯆꯟ ꯍꯥꯏꯔꯒꯦ ꯑꯩ ꯉꯁꯥꯏꯗꯤ ꯏꯅꯥꯎ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯁꯨ ꯖꯁꯃꯤꯟ ꯀꯧꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯟꯅꯕꯗꯁꯨ ꯂꯩꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯗꯁꯨ ꯖꯁꯃꯤꯟ ꯀꯧꯕ ꯂꯩꯔꯤ ꯑꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯖꯁꯃꯤꯟ ꯀꯧꯕ ꯍꯦꯛꯇ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯨꯄꯥ ꯅꯨꯄꯤꯁꯤ ꯖꯁꯃꯤꯟ ꯌꯥꯝ ꯀꯧꯅꯕ ꯑꯗꯨꯅ ꯅꯨꯄꯥꯗ ꯀꯧꯔꯁꯨ ꯄꯛꯅꯕ ꯅꯨꯄꯤꯗ ꯀꯧꯔꯁꯨ ꯄꯛꯅꯕ ꯃꯤꯡ ꯑꯃ ꯍꯦꯛ ꯑꯣꯏ ꯖꯁꯃꯤꯟꯁꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯃꯤꯡ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯉꯁꯤ ꯍꯪꯕꯤꯔꯛꯈꯤꯕꯁꯤꯡꯗꯗꯤ ꯑꯗꯨꯃꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯌꯨꯝꯅꯥꯝ ꯁꯅꯥ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯆꯥꯛ ꯆꯥꯕꯤꯔꯨꯔꯣ ꯍꯥꯎꯅ ꯏꯟꯁꯥꯡ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯍꯥꯎꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕꯤꯔꯣ ꯖꯦꯕꯤꯀꯥ ꯔꯥꯖꯀꯨꯃꯥꯔꯤ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯁꯨ खरा हाइबिरो अदो जीविका राजकुमारी पोकु निमित्तो करी करी निमित्त पोके नुपाना करी निमित्त नुपीना करी निमित्त हाइजो तुम हाइबिरो अदुगा आई हाइजरके हाइबिसे थमजगे अदुगा सेरेटी का मसला है तो आई हाइबदुनी सेरेटी हम याबे ngasiदी ningo sakko mari lenana ngasi gina tamana sina जस्मिन सोइबम कका वेडनेसडे गदी इसन जस्मिन आई ममांगसु थमजगिबने मपोक नुमित मानबसे मसिमदि यारिबम कै ngana थादोकबियो हाइबसे मै थमजगे अफबो ओरो हेंग निंगमदबो क्यामा लाकनी मदुगी अफबो फदबदुदी आई हाइजररोगे अदुना फदबो ओइ हाइसिदि इसाना सुम निंगमदबो क्यामा लाकनी हाइबसे इसाना दुम खंबिरब्रा हाइबसे आई हंजगे अदुना मपोक नुमित मानबदि यारिबम मखैदि अखोई नुसी लंबीदा थंबिरोनो हाइबसे मै थमजगे हाना लेबिरमगसु अदो फजना ज्ञान ताना हाइमिनरे हाइगा अदो खर लापथोकनदबगी लंबीदो थंबना हेना फैयासी तमजगे आई लापथोकनो नुसिननो हाइबदि केसु हाइजरोय हाइबसे थमजगे मदो कनानासु हाइबि यादबो वफम ओइबनिना अदुगा ngरang अमसु हंबिरखिबने नुपागा नुपीगा नुपोको नुमितु येंगा पक्नबो पक्नदबो नदबा नुपादुगी कैरेक्टर नुपागे कैरेक्टर येंबु यागद्रा हाइना हाइबिरकुसु यावे अदो कैरेक्टर येंबु याय यारगसु आइना हाइबि यादबो हाइतारे हाइबि यादबो लेबा मदुगुंबदो अखोइगे लोगी केनोदसु आइनगसु खतंग यादबो खरे लेनि मीमगी कैरेक्टर से मीम हेक्ता हाइबसे यादबा याबो लेइ याबो जगह लेनि कर्म जगह लेनि हाइबि मतमदा आइगा मागा सखंगना उनरगा फेस टू फेस उनरबा मतमदा और नत्रगा आइने ओजा मने आइगे छात्रदा नंगे सिमाय तोए सिगुम कैरेक्टर लेइ हाइबसे ओजादुना हाइबि याय और नत्रगा ममा मपादुना हाइबि याय अतोपनदि मीमगी कैरेक्टर से हेक्ता हाइबा मतमदा मदु यादबो खरा लेबनिना अदुगुमसु ngara हंपेखिबदो थाददि येंबा याब्रो कका थागिसु लेगनी अदुगा थागिसु लेइ अदुगा राशिसु लेइ सिगुमसिंगसिदा लोइना लेबने अदो मपुंग ओइना थागिदि हेना चलिसि थागिदि का हेना येंगदे येंबा तारगु थादु खंगदि चनबा यादबा हाइतारे पोकु नुमिने राशि फॉल ने
सिगुम्बसिंसिदा हेना चनबा अदुने इसे जाम कुइना था लेरे मैम चैरिटी की लौरेने हौजिक से चैरिटी मैम सिना कोई से कनो से इरमदम से होय सिनेमा येंगुरगसो लीला येंगुरगसो मसी येंबगी कानाबदी याम लेबा हाइतारे सांसत्ता एवरेज तो सुम येंगु मतम दा हौजिक से कोने लीला अमा येंगुरसो फिल्म अमा येंगुरसो अयामबना फिल्म दसो दुंगाय लीला दसो दुंगाय अखोइना खंगौबा याबा अखोइना तुंग इनबा याबा मेसेज सि अदबक पी हाइदना आई खंजै अदुबो 90% दे दमक येंग मतमदा अखोइ नुपा सुदुंग हाइ नुपी सुदुंग हाइ लीला द पीरिबा मेसेज सि येंगुरे हाइ को कुमै खकी ओने येंगोइना तौबा अखोइना करिता मेसेज तो लौसिन दबि लाकपा अदुना येंगी मतमदा नुपी साबियना फतबा सारजो फतेदा सि नुपी जिना हाइनि अदुगा लागा युमदा लागा सो अदुगी कैरेक्टर द दमक एस माना तोइदे फतेना वखंदे पोरागा अदुगुम्बा तौदबगी वखलोंदे लेनदबा सुगुमस खरा दमक तौवे अदा सेरेटी दी आम तौनरी कोइसिदा मसिसो नुंगाइबा मखन अमनी अदुगा तौरिबा मयामसिना अफबा खरादी मेसेज खरादी पोरक्तना इमुंगदा अफबा खरा ओइसनु ओइबो ओइसनु अमदी लेबाक इरमदमसिदा अफबा खरा ओरकबो ओइसनु हाबिसि वखनसिदा थमजगे पीके सेनंगी माकेदगी फेब्रुवारी ओके फेब्रुवारी नुपी अदुगा नुपागिना नवंबर ने कका मैदै थादा हाइबिरो मैदै थादा हाइबिरो अदुगा पाउखुमदे हुजिक पिजरा ओइसिजो हयिंग पिजरा कदोरिने आई इजौगे आई इंग्लिश के थाददी केम येंगजदिको मैदै की कोइ थासिंग सिदा सजिबु कालेन हाइना लेरिबसिदा येंगगा हाइबिरो आसे कोइ समसमना नवंबर हारगा मैदै की थासिंगदे था अनि ताबिरंगने था अमददा इंग्लिश की था अमदा सुमा था अनि नि सुम ताबने खरा लुनर इक्लिप की कनोसिगा खरा खेनबगी लेबनिना अदुना मैदै की थासिंग सिदा दम इकोइने येंगजे इकोइने पाइजरिसे इंग्लिश की कैलेंडर द येंगदबना मरम मरगा ममांगै की अहलमसिंगना थंबिरमसिंगचे मैदै की थासिंग सिदा इबिरेदुनने ओके मणिपुर की लेरिबा फिल्म हनक रिलीज तो मके हैरोक लोइना कापी होजे हैरोक द काप तो फिल्म ने रोइदुरी याम फजै असि लरगे लीला की तरन अमु लाखिनी अदुना इन हाइजेनिंगसि उथोइबा तौरिबा मयाम सिंगसे सिदा पीरिबा मेसेज मयाम सिंग खितंग अखोइना खर लौसिन मिनरगदि याम नुवाइगदमने मीना कुमारी अमोम ओके अमोम चनु नुपाना फ्राइडे नुमित्ता पोकपा नुपीना संडे पोकपसे चानाब्रा येंबिरो हाइबने नुपाना फ्राइडे नुपीना संडे नुपीना फ्राइडे सैटरडे संडे फ्राइडे सैटरडे अदो अफबो ओइदे खाबै ताइ खाबै तारगसु याम फत्ते हाइबदि नते अदुबो नोंग फादोक्ति मसिगी नोंग फादोय साउनरकपा खंदरकपा मतमदा इमुंदुगी सुम कायबा याबा लंबी क्या अमसु लई हाबिसि ओइबने अदुना खाबै तारे अदुना नरोय हाबिदि नते इमुंदु सुम नुसिनरगदि लईनी नोंग फादोक साउनरकपा खंदरकपा मतमदा फतबा क्या अमा लाकपु याय लाकले हाबिगी दमकता खाबै ताबसि फत्ते हाबिनी इचन मीना कुमारी अमोम चनु लौसिन बिरमनि हेना खंजै अइना हाइजरिसे ओके अदुदी मयामगी वहंग आई अयाम्बा मयामगी वहंग से लेद्रे हैना लौजरगे अदुगा एनी करी करी मयाम हंगबिनिंग बलरसो तुमक आइगी इनबॉक्स हंगबिरो ओके अमगा लाय उमावती मपुरोइबगी मपोक निमित्ता चरा हेनबसे फत्तब्रा मीना फत्ते कायसु हाइनै अदो सुम खंजनिंगदना हंजबने मसी फत्तबदी लई अदुगा मसीगी लंबी खरदा अफबसु लई हैना इन थेंगनजकी आदि मागी लेरिबा अखोय तौगदबा खरा लई लंबी दुगी मखा पोना अइना सरा हेलसि करिगिनो हाबगी मतुंग इन लंबी अमदे लेरंगनी मदुगी दमकता दुगा इपुरोइबगी मपोक निमित्ता सरा हेनबसि मदि अयामनबदी फत्तबगी फोलदि लेबे तारगसो मरम अमगी मतुंग इन हेनबो ओरगदी अदुगी कसु कायदबसु लई हाबसि थमजगे अयामनदी फत्तबगी फोलजु दमक लई हाबसि मै थमजगे के मका हंबिरो ओके अदुदी मैम काइनरसिरा
warobiroi aina sumai haidana so mayam yengbiriba hojik viewer leibisida ai kem haibu ngamjata haitare ado asi haidana loina viewer su sakhragadi nungaijaroi mayam ga hojik ngasi goina pung amaga makhai khari hale ama makhai ga minute manga masi mayam ko unaduna wari wadai sanajaba mayam hangbirakpa khara kumung ngamjakhiba amadi mayam ga pau photo phojin khara tongnariba amadi channel asibu thawai hapiriba nungsibiriba ngasi gi thoromusu mapung phan bikiba khwai kharimak amadi tungdi yengbirakadariba viewer oibirakadariba subscriber oibirakuna agi channel sing asibu yengbirakadariba khwai kharimak busu pothaminasi khaminasi gi maikaidagi amadi agi family gi maikaidagi mayamda ngasi gi onedi kaina naba yathang nijage aduga aroi boina amukasu haijage ngasi pangthoiba amadi hayeng pangthokadariba Ningol Chakouba siga mari lenana channel asidi yaubiriba Ningol oibising khwai kharimak ko pothaminasi khaminasi channel gi maikaidagi Ningol Chakouba gi yaipamangol pizari amadi hena nungaiba masu thokpa Ningol Chakouba gi function ama oina saruk yaba ngambiu amadi matung tarakpada Ningol Chakouba sina hena nungaiba afaba isa gi afaba phol isa gi apa mukhrimak ningba thungbo ngambo oibiro haibase pothaminasi khaminasi gi maikaidagi so thamjaraga losinjage toringe timing sida now Ichan Jasmine gi now ita hagi dawe Ichan Jasmine gi wahang amuga lae kaka aigi Paokhum hana haibira o haibine Jasmine gi se kan pina April adugiro adudro April aduga nupa December adu ai haijaki Ichan Jasmine kano haibiro wana ke maitei gi thada haibiro wana ai haijaki bane adum tanga ibiro aduga ai inbox natra haibiro adu inbox to rasu dum haibiro natragana WhatsApp number da ni pija WhatsApp number to sum ibiro aduga tanja sawa matam da sum haijage hangjage hayeng dagi di kitang engonda chinbase kusin namo ina tawgadaba adu aina ngangak live thajarakku matam dadi aina sangmu matam da ina leri mafam dagi live thajarakku matam dadi mayamna like nama kawbigano share tobu kawbigano amadi subscribe tobu kawbigano haibasini aina leptana damuk thamjagadribadi aduna Ichan Jasmine gi message to aigi WhatsApp number da natraga aigi YouTube gi inbox da damuk thabiraklo aduga hena mapung phana Paokhum do phaminanaba honaminasi habisi thamjage ngasigi damukti pothaminasi khaminasi miyeng tabigi ba khwai khurimakpo wafam khasi galona miyamdagi kaina naba yathang nichage haringe timing sida Umabati Devi yes okay thank you aduga punamakpo kaina naba yathang nichage haibu wafam si thamjaraga ngasigi damukti khurumjari thank you